Heirang Leirang channel na mayam gidamakta pujarakliba Phungga Wari Thouna Faba Khambaton Imphal sahardagi nongchup pangna Sagolban lambida asum chatlaga kilometer 12 rom lappa mafamda Sangaithel kauba khungang macha ama lei khungang asida chaurakna yum samarom tamak lanna tai chingdagi chentharakpa laukhong macha ama labuk phauduna chatli khungang adugi miyamna laukhong adudagi ising chanai laukhong asigi marinda kaubru laichi pangna asum chatlaga chingkhong maktada piktak tauba tanan ba yumdom pok ama lei yum asi Khambaton gi yumni Khambaton angang oiringai mama mapa animak laikhidabana mahak mama mapa masak khanghaude Khambaton mapubokna yoi mama mapa leitabana mapubokna Khambaton bu thoidokna luna amadi cheksinna yoi mabubokna labuki thabak ingkhang loiduna halaklaga numidang khuding Khambaton da nungai ba wari kaya libi Pebet ki waridagi hauna hanubi hanuba pan thaba hiyang athauba lai khusangbi samu angauba chithaba laitana libi aduki sumathakta Khambaton gi mabubok asi naha oiringaida Manipur gi chingsang kaya chatuna lalol itik taurubana chingsang singsigi maram amadi mahakna thengnarakpa awanungai kaya hek libi matam adudagi hauna Khambaton gi mabukningda mahaki mabubok kumna Manipur gi chingsang kaya amuktang koiningbagi wakhal phauki mahakna mabubokta hangi ipubok aise kaidongai chawgani mabubokna khumi thuna chawnaba yamna chaw thuna chawnabani khanduna Khambaton sak yamna chaba hawi mahakna hukpa chakhom khudingi thuna chawnabani khanna hukchai Khambaton pungkak chawrakle sajen kanglon ngamlakle mapuboki matung induna lau sing uba yaurle adubu chingdadi sakai leibana mabubokna mahakpu nongmata ching kaduna singchalhande mamanabasingna chingda singchalusi haurei adubu mabubokna amukta chalhande adubu Khambatonna chatningbadi mahani asumna Khambaton nongmagi chawrakle ngaihak sangbada chak ngaibada mabubokna wari libibadi tokte karigumbadasu mabubokna mahausa tamlakpa mayek mason panthai paurau kaya hek tambiduna mahak iba pabasu haire mabubokna liba wari Khambaton pukning changna tai karigumba chingnaba matangda mabubokta hangi karigumbadasu mabuboka marai yetnai kaigi wari lirakpa matamda Khambatona mabubokta hai kainabu mi chabrane kaidu purao hatok pigene magi mathauna phaba wahaidu tabada mabubok harauzai mabukningda nokchai mabubokna khambagi wari libada mahaksu khambagum kaw phaningi kai phaningi Hanuman gi wari taraga mahaksu Hanumangum kaningi singkhongdagi nungjaw phaktuna Hanumanni khanduna mayum phawba purai Khambaton chahi 13 mapung pharakle mabuboki mateng pangduna lau sing uba yaurakle karigumbada mabubokna naba yekpa natraga imphal kakhiba matamda Khambaton mathanta lau khoiba lingba ukai takpa habengba lau khawba yeiba ilai laina ngamlakle adubu mabubokna mahakpu chingda kaduna singchanbadi mayadre mahakna mabubokta mabu karigidamakta chingda chalhandribano hangbada mabuboktagi khangle Khambaton gi mayamba halladu pungkak chawrakpa matamda nongma chingda singchanba chatpada kaina chaduna sikhi mathangda mayamba yaima adusu nongma mamanaba singa chingda singchanba chatkibadagi mafam khangdre adumak halakhidre machanupa ani kainabagi maichakna kahalaba Khambaton gi mapa adu thamoi kaiduna sikhi chahi ondana Khambaton gi mama adusu Khambaton pokpa matung humni subada nongaki maram kaya asidagi mabubokna Khambaton bu chingda kaduna singchanba yade haiduna thinglibani mayamba ani sikhibagi nungaitaba waridu tarabasu Khambaton
ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯀꯤꯕꯗꯤ ꯄꯣꯛꯇꯦ꯫ ꯃꯕꯨꯕꯣꯛꯀꯨꯝ ꯃꯍꯥꯛꯁꯨ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯅꯤꯡꯏ꯫ ꯂꯝꯂꯛꯀꯤ ꯁꯥ ꯀꯩ ꯀꯌꯥ ꯊꯦꯡꯅꯅꯤꯡꯏ꯫ ꯅꯣꯡꯃ ꯇꯥꯟꯖꯥ ꯐꯪꯕꯗ ꯆꯤꯡꯗ ꯑꯃꯨꯛꯇꯪ ꯀꯣꯏꯔꯨꯒꯦ ꯍꯥꯏꯕꯁꯤ ꯈꯝꯕꯇꯣꯟꯒꯤ ꯑꯆꯦꯠꯄ ꯋꯥꯁꯛꯅꯤ꯫ ꯅꯣꯡꯃ ꯈꯝꯕꯇꯣꯟꯒꯤ ꯃꯕꯨꯕꯣꯛ ꯏꯝꯐꯥꯜꯗ ꯀꯥꯈꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯈꯝꯕꯇꯣꯟꯗ "ꯆꯠꯊꯣꯛꯀꯅꯨ, ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ" ꯍꯥꯏꯅ ꯆꯤꯡꯁꯨ ꯄꯥꯎꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯁꯨꯃꯥꯡꯗ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩ꯫ ꯈꯪꯍꯧꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯈꯛ ꯆꯤꯡꯗ ꯁꯤꯡ ꯆꯜꯂꯨꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯏ꯫ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟꯅ ꯌꯥꯔꯦ꯫ ꯃꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯍꯥꯏꯐꯦꯠꯇꯪ ꯉꯥꯁꯤꯜꯂꯝꯂꯒ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯊꯣꯔꯛꯂꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡ ꯀꯥꯈ꯭ꯔꯦ꯫ ꯆꯤꯡ ꯀꯥꯕ ꯍꯧꯔꯛꯄꯗ ꯈꯝꯕꯇꯣꯟ ꯄꯣꯛꯄꯗꯒꯤ ꯅꯤꯡꯖꯔꯛꯄ ꯊꯨꯡꯂꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯤꯛꯂꯕ ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯈꯝꯕꯇꯣꯟ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯈꯠꯂꯤ꯫ ꯆꯣꯡꯉꯤ ꯐꯜꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯍꯥꯃꯦꯡ ꯃꯆꯥꯒꯨꯝ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯅꯣꯛꯏ꯫ ꯄꯣꯟꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯆꯦꯛꯂꯥꯒꯨꯝꯕꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯆꯤꯡꯈꯣꯡ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡ ꯆꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯁꯤꯡ ꯆꯜꯂꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯑꯁꯨꯝ ꯁꯤꯡ ꯆꯜꯂꯝꯕꯗꯒꯤ ꯆꯤꯡꯗꯣꯟꯂꯣꯝꯅ ꯑꯃꯨꯛꯇꯪꯗꯤ ꯀꯥꯅꯤꯡꯗꯨꯅ ꯀꯥꯈꯠꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯎꯍꯧꯗ꯭ꯔꯦ, ꯑꯗꯨꯃꯛ ꯁꯤꯡ ꯆꯜꯂꯤꯕꯣꯏ ꯅꯤꯡꯏ꯫ ꯆꯦꯟꯅ ꯆꯦꯟꯅ ꯀꯥꯈꯤꯕꯅ ꯈꯝꯕꯇꯣꯟ ꯃꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯆꯤꯡꯗꯣꯟꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯈꯨꯜ ꯀꯌꯥ ꯇꯥꯝꯅ ꯎꯏ꯫ ꯁꯉꯥꯏꯊꯦꯜꯗꯒꯤ ꯁꯍꯔ ꯇꯝꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨ ꯄꯤꯛꯇꯛꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯃꯤ꯫ ꯈꯨꯟꯒꯤ ꯌꯨꯝꯁꯤꯡꯗꯨ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯑꯁꯥꯕꯒꯨꯝ ꯎꯏ꯫ ꯈꯝꯕꯇꯣꯟ ꯑꯁꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯈꯜꯂꯤ, "ꯃꯁꯤꯅ ꯂꯝꯕꯤꯅꯤ, ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯧꯈꯣꯡꯅ ꯑꯁꯤꯗ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅ ꯑꯥꯗꯩ ꯁꯤꯅꯤ꯫" ꯆꯤꯡꯈꯥꯔꯣꯝꯗ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯆꯤꯡꯈꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯆꯤꯡꯊꯛꯇ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯆꯤꯡꯒꯤ ꯎꯖꯥꯎ, ꯎꯅꯥ ꯋꯥꯅꯥ ꯉꯪꯂꯩꯅꯕ ꯆꯤꯡꯂꯩꯕꯥꯛ ꯃꯌꯥꯝꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯁꯨꯝꯅ ꯆꯠꯅꯤꯡꯕꯒꯤ ꯂꯤꯆꯤꯡ ꯑꯃꯅ ꯃꯍꯥꯛꯄꯨ ꯄꯨꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯆꯤꯡꯒꯤ ꯎꯃꯪꯂꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯈꯝꯕꯇꯣꯟ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯏ, "ꯈꯝꯕꯇꯣꯟ, ꯈꯝꯕꯇꯣꯟ", ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯇꯥꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯅ ꯈꯝꯕꯇꯣꯟꯕꯨ ꯊꯤꯔꯛꯏ꯫ ꯑꯃꯅ ꯃꯥꯏꯀꯩ ꯑꯃꯗ, ꯑꯃꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯁꯤꯟꯗꯣꯛꯅꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯊꯤꯕ ꯐꯪꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯅꯤ ꯁꯤꯟꯗꯣꯛꯅꯗꯨꯅ ꯊꯤꯔꯨꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤ ꯁꯤꯡ ꯌꯥꯟꯐꯝꯗ ꯎꯅꯔꯦ꯫ ꯋꯥ ꯉꯥꯡꯅꯗꯦ꯫ ꯑꯅꯤꯃꯛ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯩ꯫ ꯃꯌꯨꯝꯗ ꯄꯥꯎ ꯇꯝꯂꯨꯕꯗ ꯑꯣꯏꯒꯗꯕ ꯐꯤꯚꯝꯗꯨ ꯈꯜꯂꯨꯕꯗ ꯅꯨꯡꯅꯥꯡꯏ꯫ ꯅꯨꯡꯉꯥꯏꯇꯕꯣꯏ ꯀꯤꯕꯣꯏ ꯁꯨꯠ ꯁꯨꯠ ꯀꯞꯃꯤꯟꯅꯩ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯑꯗꯨꯋꯥꯏꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯈꯝꯕꯇꯣꯟꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯕꯨꯕꯣꯛꯅ ꯈꯝꯕꯇꯣꯟꯕꯨ ꯂꯥꯡꯇꯛꯅꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯈꯤꯕꯃꯛꯇꯗ ꯀꯧꯔꯛꯏ, "ꯈꯝꯕꯇꯣꯟ, ꯈꯝꯕꯇꯣꯟ꯫" ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨ ꯋꯥ ꯉꯥꯡꯗꯦ꯫ ꯃꯕꯨꯕꯣꯛꯀꯤ ꯃꯃꯥꯡꯗ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯃꯕꯨꯕꯣꯛ ꯚꯥꯞ ꯇꯥꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯕꯨꯕꯣꯛꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯀꯝꯗꯧꯅ ꯃꯥꯡꯈꯤꯕꯅꯣ ꯍꯪꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯝꯕꯇꯣꯟ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯆꯤꯊꯗꯅ ꯂꯤꯔꯕꯗ ꯃꯕꯨꯕꯣꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯗꯣꯝ ꯇꯥꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤ ꯑꯃꯃꯝ ꯑꯅꯤ ꯑꯅꯤ ꯍꯪꯕ ꯂꯥꯛꯄꯅ ꯈꯝꯕꯇꯣꯟꯒꯤ ꯌꯨꯝ ꯐꯤꯉꯧ ꯐꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨ ꯆꯪꯗꯨꯅ ꯄꯨꯡ ꯖꯥꯟ ꯌꯩꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯆꯤꯡꯗꯣꯟꯂꯣꯝꯅ ꯈꯝꯕꯇꯣꯟꯕꯨ ꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯊꯤꯕ ꯐꯪꯕ ꯃꯔꯩꯇ꯭ꯔꯦ꯫ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯄꯨꯡꯖꯥꯜ ꯌꯩꯗꯨꯅ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯤꯌꯥꯝꯗꯨ ꯍꯜꯂꯛꯂꯦ꯫ ꯈꯝꯕꯇꯣꯟꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯆꯤꯡꯅꯨꯡꯗ ꯀꯣꯏꯔꯦ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯂꯨꯔꯕ ꯆꯤꯡꯆꯦꯞꯇ ꯀꯨꯝꯃꯤ, ꯀꯔꯤꯒꯨꯝꯕꯗ ꯉꯝꯂꯕ ꯆꯤꯡꯗꯣꯟꯗ ꯀꯥꯏ, ꯑꯃꯨꯛꯁꯨ ꯋꯥꯡꯂꯕ ꯎꯖꯥꯎ ꯃꯇꯣꯟꯂꯣꯝꯅ ꯀꯥꯏ, ꯁꯨꯛꯂꯕ ꯆꯤꯡꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ꯫ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯕꯅ ꯑꯏꯪꯕ ꯐꯥꯎꯔꯛꯂꯦ꯫ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯃꯃꯥꯏ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯆꯤꯡꯒꯤ ꯂꯝꯕꯤꯗꯨ ꯃꯍꯥꯛ ꯈꯪꯗꯕꯅ ꯌꯨꯝ ꯌꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯑꯀꯣꯛꯄ ꯆꯤꯡꯂꯝꯕꯤ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯎꯃꯪ ꯃꯔꯛ, ꯁꯤꯡꯅꯥꯡ ꯃꯔꯛ, ꯏ ꯃꯔꯛ, ꯂꯣꯛꯆꯞ ꯂꯣꯛꯈꯥ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯂꯤ꯫
asum mafam khangdana chatpana nongyai yaurakli. Nongdoldagi tarakpa liklana masada chetliba phirol pumlup lupkhre. Khambaton ingbana thak thak ni'i. Ching oibana liri liri silakpa nungsitna likla yairaba mafida yaibada amuksu hena ingthakre. Adubu Khambaton chatpadi lepte asum chatli asum chatli. Thasiramdagi ahingni nongalamdai matamda nongpoklomdagi iroi machi sana piklaba tha machet ama thorakle. Matam aduda Khambatona mahakna chatliba maikei adu onare haiba khanglakle. Mahakna maikei onana amuk chatpa haurakle. Thagi mangalna magi khongpham adu khara kharadi ui haibabu asengba lambidi amata thengnadre. I singnang una wana kaya makhutna haidoktuna chatli. Karigumba sa kaina chingba thengnarabadi Khambaton khudong chadaba thoklamba yabani. Adubu mangonda karigumba makhalgi akibadi amata pokte. Mahaki awaba haibabu un olaba liklang singna masada thengba adutani. Nongalamdai matamni Khambatona suklaba lokchap amada asum chatlambadagi mamang maktada chauraba surung ama ure. Thasiramdaigi tha adugi mangalna yaibada surung adu sengphatana ui. Surung manung adu yengsinkibada pungmam mammi. Surung adu ubamaktada Khambaton mabubokna libikiba wari ama khangning ningsinglai. Mabubokna haiki masidagi chingdol manga lalaga asom thangba chingmaida mamangaida suklaba lokchap ama leirami hainai. Surung adudagi chauraba hingchaba ama numidangda hek hek thoraklaga akoiba chingamadi tampakta leiba sa sanamadi mi kaya pha phaduna puki. Hingchaba adu kibadagi naknaba tampak amadi chingsangda khundaramba mi pumnamak khun hongduna chenaki. Charol surol kayagi matungdasu ngasi phawba mi amata mafam aduda changnade. Uwa kaya haujarabasu mafamdu mi tadaba lekanglagum leiri. Khambatona thengnariba surung adumakni khangkhre. Adu oirabadi mahak mayumdagi yamna lapna lakle ahing hanba ngamlaroi haina khankhre. Inglaba ahing adudang nongandri phawba surung adugi manungda lenkrage haina lepkhre. Adubu karigumba mamangaida leirami haina warinariba hingchaba adu thengnagadra haibagi mabukningda chingnaba poi. Adubu Khambaton thoina kibadi pokte. Hingchabadu ahingda mapal thoraktuna machinjak thiba chatli haibanina ahing aduda surung aduda leiramloi aduna ahingduma lelaga nongandringai hingchabaduna mayumda halaktringaida chatkhige haina leple. Inglaba ahing aduda chingsinduna sigadabagi sarukpudi surung aduda ahingduma lelaga thoklaba yaba kaya mayong yarage haina Khambaton chap yungna leple. Mahak surung manungda changkhre. Surung adu pumam mammi Khambaton mama aduna changi. Karigumbada nungda khudi thijeli. Karigumbada surungi phaklangda thengjili. Mam kibana masa matomda phawba ujaba phangde. Mahakna khalli. Asuk mamba maphamsu leiriboiko. Phare ngasidi onthokpa thengnareda. Surung manungdana ingba khara phagadra khalambani adubu chingmayada sitpa nungsit adu surung manungda kanna humjilakpada unmahi chensilakliboy ningi. Khara yamna changsillaga ingba khara phagadra khanduna asum mama aduna changbana khongkap chanirom changkhre. Khara changsilabada surungi leimai adu leirol ngamthaki asum changsinbada ananba khongpham ama thengnai. Khongpham aduda Khambaton nanthure. Amamba aduda makhut paifamsu khangdabana khamba ngamhaudabadagi mahak tharo onthari. Mahak kayam sangna onthakhrabage khanghaudre. Iroi loiba surungi phaklangda yeisinduna Khambaton gyan yaudana utup tabagum taduna laikhre. Kayam kuina wantharubage mahak khangde. Mahakna gyan tarakpa matamda mahak pungmam mamba mafam amada hiptuna leirami. Mahak phuk haugatlaga chatki hotnai adubu kadomda chatkadagi mahak maikei khangdre. Mahakna lepliba mafam adugi yetlom thangbada tin kang kaujeng harogum khongba makhol tarai. Maikei adu surungi mapal oiramba tai khanduna mahak maikei adom pangna khong thangba haurakli. Adubu amamba duda mahak khongthang ani thangba ngamdre.
ꯐꯝꯊꯔꯒ ꯃꯥꯗꯨꯅ ꯆꯠꯂꯛꯂꯤ ꯑꯁꯨꯝ ꯃꯥꯗꯨꯅ ꯂꯥꯛꯄꯅ ꯈꯣꯡꯊꯥꯡ ꯆꯥꯝꯃ ꯆꯅꯤ ꯊꯥꯡꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯒꯤ ꯀꯣꯛꯇꯣꯟꯗ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡꯗ ꯁꯦꯛꯄꯤ ꯑꯃꯈꯛ ꯌꯥꯛꯅ ꯈꯣꯡꯂꯒ ꯄꯥꯏꯊꯣꯛꯈꯤ ꯈꯝꯕꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯣꯛꯇꯣꯟꯒꯤ ꯁꯝ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅꯗꯤ ꯈꯜꯂꯨꯗꯦ ꯃꯍꯥꯛꯅ ꯑꯃꯝꯕ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯁꯦꯛꯄꯤꯅ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯉꯥꯜ ꯑꯃ ꯎꯔꯛꯏ ꯃꯍꯥꯛ ꯈꯜꯂꯤ ꯅꯣꯡ ꯉꯥꯜꯂꯦꯗꯅ ꯎꯔꯤꯕ ꯑꯉꯥꯟꯕ ꯑꯁꯤ ꯁꯣꯏꯗꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯃꯅꯤ ꯃꯁꯣꯝꯗ ꯍꯦꯛꯇ ꯊꯣꯛꯍꯧꯔꯒꯦ ꯅꯣꯡ ꯉꯥꯜꯂꯕꯅꯤꯅ ꯍꯤꯡꯆꯥꯕꯗꯨ ꯍꯜꯂꯛꯄ ꯌꯥꯏ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯃꯉꯥꯜ ꯎꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯄꯥꯛ ꯍꯦꯛ ꯌꯧꯗꯦ ꯑꯁꯨꯝ ꯈꯔ ꯈꯔ ꯆꯪꯁꯤꯜꯂꯛꯄꯅ ꯃꯉꯥꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯈꯔ ꯈꯔ ꯎꯔꯛꯂꯤ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯕꯗ ꯃꯈꯣꯡꯗꯨ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ ꯀꯔꯤꯅꯣ ꯈꯨꯗꯤ ꯊꯤꯔꯤꯕꯗꯨ ꯍꯥꯏꯅ ꯌꯦꯡꯕꯗ ꯃꯤꯒꯤ ꯀꯣꯛꯀꯤ ꯁꯔꯨ ꯃꯥꯜꯂꯤ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯂꯣꯝꯗ ꯑꯁꯨꯝ ꯌꯦꯡꯈꯤꯕꯗ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯈꯣꯡ ꯈꯨꯠꯀꯤ ꯁꯔꯨ ꯑꯃꯗꯤ ꯀꯣꯛꯀꯤ ꯁꯔꯨꯅ ꯄꯤꯛ ꯊꯟꯅ ꯂꯩ ꯈꯝꯕꯇꯣꯟ ꯑꯉꯥꯟꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯁꯔꯨ ꯁꯌꯥꯡꯁꯤꯡꯗꯨ ꯀꯥꯟꯗꯨꯅ ꯋꯥꯅ ꯆꯠꯂꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯃꯉꯥꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤ ꯃꯃꯥꯡꯃꯛꯇꯗ ꯑꯉꯥꯟꯕꯗꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯊꯣꯡꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡꯒꯤ ꯃꯌꯥꯏꯋꯥꯏꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕ ꯂꯪꯂꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯂꯤ ꯑꯁꯦꯡꯕꯃꯛ ꯃꯗꯨ ꯆꯥꯎꯔꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯉꯥꯜꯅ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯕꯅꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯔꯣꯟꯕ ꯀꯌꯥꯗꯨ ꯈꯪꯅꯤꯡꯗꯨꯅ ꯈꯝꯕꯇꯣꯟꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯛ ꯈꯥ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡ ꯑꯗꯨ ꯀꯜꯂꯕ ꯆꯤꯡꯒꯤ ꯅꯨꯡ ꯑꯃꯗꯤ ꯆꯤꯡꯂꯩꯕꯥꯛ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯃꯊꯛ ꯑꯗꯨꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯋꯥꯟ ꯃꯤꯆꯥꯛꯀꯨꯝ ꯑꯔꯪꯕ ꯃꯆꯥ ꯃꯆꯥ ꯎꯏ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ ꯃꯁꯤꯁꯨ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇꯅꯤ ꯁꯨꯔꯨꯡ ꯑꯗꯨ ꯃꯤꯔꯥꯡꯅ ꯄꯤꯛ ꯊꯜꯂꯤ ꯃꯆꯤꯗꯁꯨ ꯆꯥꯎꯔꯕ ꯃꯤꯔꯥꯡ ꯊꯣꯛꯄ ꯎꯏ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯕ ꯃꯤ ꯀꯌꯥꯅ ꯂꯥꯡ ꯑꯗꯨꯗ ꯊꯨꯔꯕ ꯃꯆꯤꯟꯖꯥꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯎꯏ ꯐꯛꯂꯥꯡ ꯑꯃꯗꯤ ꯃꯊꯛꯇꯁꯨ ꯆꯥꯎꯔꯕ ꯁꯦꯛꯄꯤ ꯀꯌꯥ ꯅꯞꯇꯨꯅ ꯂꯩ ꯈꯝꯕꯇꯣꯟꯕꯨ ꯎꯕꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡ ꯑꯗꯨ ꯈꯝ ꯊꯦꯡꯅ ꯆꯪꯗꯨꯅ ꯌꯦꯡꯅꯤꯡꯏ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤꯕ ꯃꯇꯤꯛ ꯑꯉꯥꯟꯕꯗꯨ ꯈꯔ ꯈꯔ ꯑꯁꯨꯝ ꯃꯥꯡꯈꯤ ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯅꯥꯛ ꯌꯦꯠꯇ ꯃꯆꯤꯗ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯜꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯔ ꯈꯔꯗꯤ ꯎꯕ ꯐꯪꯏ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯅꯤ ꯊꯣꯛꯅ ꯆꯪꯈꯤ ꯌꯦꯠꯂꯣꯝꯗ ꯑꯃ ꯑꯣꯏꯔꯣꯝꯗ ꯑꯃ ꯈꯝꯕꯇꯣꯟ ꯑꯣꯏꯔꯣꯝ ꯊꯪꯕ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯝꯂꯒ ꯌꯦꯠ ꯊꯪꯕ ꯁꯨꯔꯨꯡꯒꯤ ꯄꯔꯤꯡꯗ ꯆꯪꯈ꯭ꯔꯦ ꯂꯥꯞꯇꯛꯅ ꯑꯉꯥꯟꯕ ꯑꯃꯁꯨ ꯎꯏ ꯍꯟꯗꯛꯃꯨꯛꯇꯤ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜꯊꯣꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯖꯤꯜꯂꯤ ꯃꯐꯝꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯍꯦꯟꯅ ꯉꯥꯟꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯒꯤ ꯃꯉꯥꯜ ꯑꯣꯏꯔꯝꯂꯦ ꯃꯃꯥꯡꯂꯣꯝꯗ ꯌꯦꯡꯁꯤꯟꯈꯤꯕꯗ ꯆꯥꯎꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯑꯉꯥꯟꯕꯗꯨꯗ ꯇꯔꯪ ꯎꯏ ꯈꯝꯕꯇꯣꯟꯅ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯈꯣꯡꯀꯥꯞ 30ꯃꯨꯛ ꯆꯞ ꯆꯥꯅ ꯆꯪꯉꯤ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯤ ꯑꯆꯧꯕ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯃꯀꯣꯛꯀꯤ ꯁꯔꯨ ꯑꯗꯨ ꯈꯝꯕꯇꯣꯟꯒꯤ ꯊꯥꯖꯤꯟꯃꯨꯛ ꯋꯥꯡꯉꯤ ꯃꯄꯥꯝꯕꯣꯝꯒꯤ ꯁꯔꯨꯗꯨ ꯑꯃꯃꯝꯅ ꯋꯥꯏ 4ꯔꯣꯝ ꯀꯣꯜꯂꯤ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯏꯕꯨꯕꯣꯛꯅ ꯃꯃꯥꯡꯉꯩꯗ ꯁꯨꯔꯨꯡ ꯑꯃꯗ ꯍꯤꯡꯆꯥꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤ ꯅꯠꯇꯦꯗꯅ ꯆꯥꯟꯅꯅ ꯂꯩꯔꯝꯖꯥꯠꯅꯤꯗꯅ ꯉꯁꯥꯏꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯆꯥꯁꯤꯡꯗꯨ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯆꯥꯕꯒꯤ ꯃꯔꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯤꯡꯆꯥꯕ ꯑꯁꯤꯗꯤ ꯁꯤꯕ ꯀꯨꯏꯔꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯀꯗꯤ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯑꯁꯨꯝ ꯈꯟꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯄꯔꯤꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯈꯔ ꯆꯠꯂꯒꯗꯤ ꯁꯨꯔꯨꯡꯗꯨ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯈꯝꯕꯇꯣꯟꯅ ꯑꯃꯨꯛ ꯍꯜꯂꯒ ꯉꯥꯜꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯇꯥꯛ ꯍꯦꯛ ꯄꯥꯏ ꯑꯗꯨꯕꯨ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯆꯤꯡꯒꯤ ꯅꯨꯡꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏꯕꯅ ꯍꯦꯛ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯐꯥꯛꯇꯣꯛꯄ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯃꯈꯨꯠꯅ ꯐꯥꯛꯇꯣꯛꯄ ꯉꯝꯗ꯭ꯔꯕꯗ ꯃꯍꯥꯛꯅ ꯁꯤꯡ ꯆꯟꯕ ꯊꯣꯔꯛꯄꯗ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯑꯍꯥꯟꯕꯗ ꯁꯨꯔꯨꯡ ꯆꯪꯂꯛꯄ ꯃꯇꯝ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯊꯥꯡꯖꯧꯗꯨ ꯄꯥꯏꯔꯝꯃꯤ
Khambaton ningsinglakle mahakna surungi macindagi ontharaktuna ngaihak wanthaduna leiruba mafam aduda thangzaudu soidana tahoramba tare adudi mani muktadu kamdauna phaktokani khutna phaktokpa ngamdrabaduda Khambatona hana surungi machinda thengnakiba anganba mani muktadu lauge khanduna lai adubu surungi lambidu mafang mana mafam amata khangdre phana honadunasu hanagi mafamdu yauba ngamdre Khambaton mamai onduna amuk chatkre handamukna surungi lambi amaromda amuk chatkre hingchabagi saru polang amadi ngalhauba mani mukta amatasu thengnadre amamba surungduda mamaduna asum chatli adubu hanagi mangal animaktu amatasu thiba phangdre Khambatona mamai onduna amuksu halai kanadre amuksu changsili thengnadre thoklaba ama lakani khanduna mahak amamba surung adugi paringda changsili karigumbada phaklangda thengjili karigumbadana khudi thijinduna tusili adubu mahak changsinbadi lepte asumna Khambatona amamba surungdugi manungda mamaduna chatpada numit 15 haukhre adubu Khambatondi mahakna surung changkiba ahingdu loidre khanduna nongalakpagi aduwaida surungi mapal thokinabagidamak mahak leptana chatli asomda Khambatongi mabubokna Khambatonbu thiba phangdrabada pangongna mahaki hakchangi mahut sinduna poloikre Khambatongi shraddha karma loikre mahak amuk halakhigani haiba kananasu thajanadre surungda Khambaton numit kayanimuk chalaklabada aram khaurang poklakli numit kaya mingsel khanglakpana mamit adu pangba ngamsilaktre mahak makhatana chatpa ngamlaktraduna amamba surungi laimaiduda phamthari mahakna khalai ngarang ayuk ibubokna imphal karamdaida ibubokka chakngan chaminarakpani ngarang numidang chuppa ama chingda chatlingaida chak chaba phangdre ahing chuppasu surung manungda tumdana chatuna leiri aduna oiba tare aina yamna choktharise chak lambanasu sigadawre tumningbanasu ngaure is ibubokna aibu ahing halakte haiduna waramba tare hayengdi nong hek nganbaga ai yum yodaba yade Khambatona asum khanna tumthokre mahak kayam kuina tumlurabage haibadu mahak khangde kuina tumlaktabagi wabagi chadabagi chokthabane mamlaba surung aduda mangalsu amatta udana mahak numit 15 rom mikap thoktana tumlure tumlingaida mangama manglami mangaduda mahak surung manungda adumak leirami surung adudagi mapal thoknabu hotnarami adubu mapaldu thiba khanglamde khanghaudana nong khongbagum ngangba khonjel amatarami mahakna munna tabada khonjel aduna hairei aigi surungda leiriba nupa machanang kanano Khambatona khumi ai Khambatoni singchanba lakpadagi surung asida changlakpani ai thokpham khangdaduna lamangnare adomdi kana oibirabano aigi lambi amukta takpiyuba ai surung asida leiramba hingchabagi atmani ai chahi cha kaya surung asida leiraklabani surung asida aina hek leirakpadagi ngasi phauba ahingba jiba amata changlaktri adubu ngasi nangna thauna phana surung asida changlakpagidamak ai nangonda tengbangani adu oirabadi aibu surungdagi mapalomda pubiyu yum yauzaba ngamnanaba hingchabaduna angang aigi atmani ngasidagi sahi chamagi mamangda ai sikrabani aigi thawai yaudraba hakchang adu surung asigi mafam amada leibani Khambatona madu ai ujarakle nangna surung asida changlakpa ahanba taibangmi oibana nangonda upay ama takpige chatlu aigi saru polang adudagi saru machet amatang puduna hanjakrabadi nahak Pitribigi manungda khwaidagi ina khunba mi ama oijaba ngamgani Khambatona aidi ina khunba thoina pamjade aibu surungdagi mapal thokinaba lambi takpiyu hingchaba aduna
ꯑꯩꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯍꯤꯡꯅ ꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯂꯝꯕꯤ ꯇꯥꯛꯄꯤꯒꯦ꯫ ꯇꯨ ꯌꯦꯡꯉꯨ, ꯑꯥꯗ ꯃꯉꯥꯜ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯈꯝꯕꯇꯣꯟꯅ ꯎꯖꯔꯦ, ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯂꯨ, ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯈꯝꯕꯇꯣꯟꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯛꯏ꯫ ꯃꯃꯪꯗ ꯇꯥꯛꯂꯝꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯕꯗ ꯃꯉꯥꯜ ꯑꯗꯨ ꯇꯁꯦꯡꯅ ꯎꯔꯦ꯫ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯁꯥ ꯆꯣꯛꯊꯕꯗꯤ ꯈꯔ ꯐꯔꯦ, ꯑꯗꯨꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯍꯦꯟꯅ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯉꯥꯜ ꯎꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯈꯝꯕꯇꯣꯟꯅ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯌꯧꯒꯗꯕ ꯈꯣꯡꯀꯥꯞ 5ꯔꯣꯝ ꯋꯥꯠꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯈꯨ ꯌꯧꯅ ꯄꯨꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯥꯈꯠꯅꯕ ꯃꯈꯣꯡ ꯅꯥꯝꯃ ꯐꯨꯀꯠꯄ ꯂꯥꯛꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯡ ꯑꯃꯗꯨ ꯍꯦꯟꯅ ꯄꯨꯊꯈꯤ꯫ ꯑꯇꯣꯞꯄ ꯃꯈꯣꯡꯗꯨ ꯐꯨꯛꯄ ꯂꯥꯛꯅꯕꯗ ꯃꯈꯣꯡ ꯅꯥꯝꯃ ꯑꯃꯃꯨꯛ ꯍꯦꯟꯅ ꯄꯨꯊꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯤꯛ ꯑꯁꯨꯝ ꯍꯦꯟꯅ ꯄꯨꯊꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯈ꯭ꯋꯥꯡ ꯌꯧꯅ ꯄꯨꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯅ ꯃꯕꯨꯕꯣꯛꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯕꯨꯕꯣꯛꯅ ꯍꯥꯏꯈꯤ, ꯆꯤꯡ ꯃꯥꯟ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯏꯀꯪ ꯀꯪꯕ ꯑꯗꯨꯕꯨ ꯂꯩꯈꯣꯝꯒꯨꯝꯕ ꯍꯣꯞ ꯍꯣꯞ ꯂꯥꯎꯕ ꯃꯐꯝꯗꯨ ꯊꯦꯡꯅꯩ꯫ ꯃꯐꯝꯗꯨ ꯂꯝꯊꯨꯡꯗꯕꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯐꯝꯗꯨꯗ ꯄꯨꯊꯈ꯭ꯔꯕꯗꯤ ꯑꯔꯦꯡ ꯈꯨꯗꯤꯡ ꯄꯨꯊꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯩꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁꯤ꯫ ꯀꯜꯂꯕ ꯁꯥ ꯀꯩ ꯑꯃꯗꯤ ꯁꯥꯃꯨ ꯐꯥꯎꯕ ꯃꯗꯨꯗ ꯄꯨꯊꯈ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕꯗꯨ ꯃꯕꯨꯕꯣꯛꯅ ꯍꯥꯏꯈꯤꯕ ꯂꯝꯊꯨꯡꯗꯕꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯝꯕꯇꯣꯟꯅ ꯈꯟꯈ꯭ꯔꯦ꯫ ꯂꯦꯡꯂꯤꯕ ꯃꯈꯩ ꯄꯨꯊꯈꯤꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯦ꯫ ꯂꯦꯡꯕ ꯌꯥꯗꯅ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2ꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯟꯊꯒꯗꯧꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯀꯥꯈꯠꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯡ ꯐꯨꯛꯄ ꯂꯥꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯃꯊꯕꯥꯛ ꯌꯧꯅ ꯄꯨꯊꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯂꯩꯅꯨꯡꯗ ꯄꯨꯊꯗꯨꯅ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯃꯕꯨꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯨꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯕꯗ ꯈꯝꯕꯇꯣꯟ ꯀꯥꯈꯠꯄ ꯉꯝꯅꯅꯕ ꯎꯄꯥꯏ ꯈꯟꯕ ꯍꯧꯔꯛꯏ꯫ ꯉꯥꯜꯂꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯥꯅ ꯄꯨꯊꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ 4-5ꯇ ꯉꯥꯏꯔꯕ ꯃꯐꯝꯗ ꯂꯩꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯁꯔꯨꯛ ꯈꯔꯗꯤ ꯇꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛꯅ ꯄꯨꯊꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯏꯅ ꯇꯝꯕꯒꯨꯝꯅ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯨꯡ ꯀꯌꯥ ꯐꯛꯂꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯕ ꯎꯏ꯫ ꯈꯝꯕꯇꯣꯟ ꯀꯥꯈꯠꯄ ꯉꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯃꯍꯥꯛꯅ ꯂꯦꯡꯗꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯂꯥꯝꯂꯒ ꯃꯆꯦꯛ ꯅꯥꯏꯔꯞ ꯇꯧꯕ ꯅꯨꯡ ꯑꯃꯗ ꯇꯥꯞ ꯄꯥꯏꯔꯒ ꯃꯁꯥ ꯑꯗꯨ ꯆꯤꯡꯈꯠꯂꯤ꯫ ꯃꯊꯕꯥꯛ ꯐꯥꯎꯕ ꯄꯨꯊꯔꯨꯔꯕ ꯃꯁꯥꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯆꯤꯡꯈꯠꯂꯛꯂꯦ, ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯇꯨꯅ ꯈꯣꯡꯀꯥꯞ 4-5ꯔꯣꯝ ꯋꯥꯅ ꯆꯠꯂꯦ꯫ ꯃꯅꯤ ꯃꯨꯛꯇꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯐꯛꯂꯥꯡꯗꯒꯤ ꯀꯨꯝꯊꯒꯦ ꯈꯟꯕꯗ ꯃꯍꯥꯛ ꯆꯤꯡꯅꯕ ꯄꯣꯛꯏ, ꯑꯃꯨꯛꯁꯨ ꯄꯨꯊꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯄꯨꯊꯕ ꯇꯥꯔꯕꯁꯨ ꯀꯥꯈꯠꯅꯕ ꯄꯥꯝꯕꯩ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯕꯅ ꯈꯝꯕꯇꯣꯟ ꯊꯣꯏꯅ ꯆꯤꯡꯅꯕ ꯄꯣꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯞꯅ ꯀꯨꯝꯊꯩ꯫ ꯑꯍꯥꯟꯕꯗ ꯃꯈꯣꯡ ꯑꯣꯏ ꯊꯪꯕꯗꯨ ꯇꯞꯅ ꯊꯥꯡꯊꯔꯒ ꯂꯩꯃꯥꯏꯗ ꯅꯥꯝꯃ ꯅꯝꯗꯨꯅ ꯌꯦꯡꯏ꯫ ꯄꯨꯊꯗ꯭ꯔꯦ ꯈꯪꯂꯕꯗ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨ ꯇꯞꯅ ꯊꯥꯡꯊꯗꯨꯅ ꯂꯦꯞꯄꯤ꯫ ꯇꯞꯂꯤ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯃꯍꯥꯛꯅ ꯃꯅꯤꯗꯨ ꯇꯥꯞ ꯍꯦꯛ ꯄꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡꯒꯤ ꯑꯀꯣꯏꯕ ꯊꯛ ꯈꯥ ꯃꯨꯟꯅ ꯌꯦꯡꯏ꯫ ꯉꯥꯏꯍꯥꯛ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟ ꯃꯃꯥꯡꯂꯣꯝꯗ ꯇꯞꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯄꯨꯊꯗ꯭ꯔꯕꯗ ꯈꯔ ꯀꯟꯅ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯀꯨꯏꯅ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕꯅ ꯈꯝꯕꯇꯣꯟ ꯆꯥꯛ ꯂꯥꯝꯕꯅ ꯆꯔꯤ ꯇꯠꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯀꯟꯕ ꯑꯃꯒꯨꯝ ꯂꯦꯞꯄ ꯑꯃꯗꯤ ꯆꯠꯄ ꯉꯝꯂꯤꯕꯗꯨ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯍꯤꯡ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯅꯨꯃꯤꯠ 32ꯔꯣꯝ ꯁꯨꯔꯛꯂꯕꯅꯤ꯫
ꯅꯨꯃꯤꯠ 30ꯅꯤꯔꯣꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯆꯥꯕ ꯊꯛꯄ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ? ꯈꯝꯕꯥꯇꯣꯟ ꯃꯅꯤ ꯑꯗꯨ ꯃꯈꯨꯠꯇ ꯄꯨꯗꯨꯅ ꯑꯁꯨꯝ ꯆꯠꯄꯅ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯇꯝ ꯈꯔ ꯆꯠꯂꯒ ꯆꯥꯎꯔꯕ ꯁꯨꯔꯨꯡꯒꯤ ꯁꯪꯂꯦꯟ ꯑꯃꯈꯛ ꯊꯦꯡꯅꯔꯦ꯫ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯏ꯫ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗ ꯆꯤꯡꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯅꯨꯡꯖꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯅꯥꯛ ꯌꯦꯠꯀꯤ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯁꯪꯂꯦꯟ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯆꯥꯎꯏ꯫ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯥꯡꯖꯥꯎ ꯑꯃ ꯂꯩ꯫ ꯈꯥꯡꯖꯥꯎ ꯑꯗꯨ ꯂꯩꯔꯪꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩ꯫ ꯃꯅꯥꯛꯇ ꯆꯥꯎꯔ ꯆꯥꯎꯔꯕ ꯌꯣꯠꯆꯩ ꯀꯌꯥꯁꯨ ꯇꯥꯗꯨꯅ ꯂꯩꯕ ꯎꯏ꯫ ꯌꯣꯠꯆꯩꯁꯤꯡꯗꯨ ꯌꯣꯠꯁꯤꯡꯒꯣꯠꯀꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯀꯥ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯇꯥꯏ ꯑꯃꯗꯅ ꯆꯤꯡꯒꯤ ꯂꯩꯕꯥꯛꯇꯅ ꯊꯣꯟꯒꯠꯇꯨꯅ ꯁꯦꯝꯂꯕ ꯐꯃꯨꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯐꯝꯄꯥꯛ ꯑꯃ ꯂꯩ꯫ ꯃꯅꯥꯛꯇꯨꯃꯛꯇꯗ ꯅꯨꯡꯉꯧꯒꯤ ꯆꯥꯎꯔꯕ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯊꯦꯠꯂꯤ꯫ ꯈꯝꯕꯥꯇꯣꯟꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯅ ꯌꯦꯡꯅ ꯈꯜꯂꯤ, ꯃꯁꯤ ꯁꯣꯏꯗꯅꯃꯛ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯅ ꯃꯥꯒꯤ ꯐꯃꯨꯡ, ꯃꯁꯤꯅ ꯂꯩꯔꯪ, ꯃꯁꯤꯅ ꯃꯤ ꯉꯧꯅꯕ ꯈꯥꯡꯖꯥꯎ, ꯃꯁꯤꯅ ꯃꯤ ꯂꯧꯅꯕ ꯌꯣꯠꯁꯤꯡꯒꯣꯠ꯫ ꯂꯩꯔꯪꯒ ꯈꯥꯡꯖꯥꯎꯒ ꯂꯩꯕ ꯃꯇꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯀꯥ ꯑꯃꯁꯨ ꯂꯩ꯫ ꯈꯝꯕꯥꯇꯣꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯁꯔꯨꯒꯤ ꯁꯔꯨ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯂꯩ꯫ ꯀꯥ ꯑꯗꯨ ꯃꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯂꯩꯔꯪꯁꯨ ꯈꯥꯡꯖꯥꯎꯁꯨ ꯃꯤꯔꯥꯡꯒꯤ ꯃꯤꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯀꯥ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯝꯕꯥꯇꯣꯟꯅ ꯈꯜꯂꯤ꯫ ꯐꯝꯄꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯤꯜꯂꯤꯕ ꯅꯨꯡꯉꯧ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯎꯏ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯗꯨꯅ ꯌꯦꯡꯏ, ꯈꯜꯂꯤ ꯃꯍꯥꯛ ꯃꯌꯥꯡ ꯀꯪꯂꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯀꯥ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯕꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯃ ꯄꯥꯜꯂꯤ꯫ ꯈꯝꯕꯥꯇꯣꯟꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯈꯤꯕꯗ ꯀꯥ ꯑꯗꯨ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯃꯍꯥꯛ ꯆꯪꯗꯨꯅ ꯌꯦꯡꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯀꯥ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯀꯥ ꯑꯗꯨ ꯐꯅ ꯆꯥꯎꯏ꯫ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯥꯏꯐꯦꯠ ꯆꯥꯎꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ꯫ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯏ꯫ ꯆꯤꯡꯒꯤ ꯏꯐꯨꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯝꯕꯥꯇꯣꯟꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯄ ꯌꯥꯗꯕ ꯑꯣꯏꯔꯝꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯋꯣꯜ ꯃꯋꯣꯜ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔ ꯆꯥꯎꯔꯕ ꯉꯥꯃꯨ ꯉꯀ꯭ꯔꯥ ꯑꯃꯗꯤ ꯄꯣꯔꯣꯝ ꯆꯥ ꯆꯥꯗꯨꯅ ꯂꯩꯕ ꯈꯝꯕꯥꯇꯣꯟꯅ ꯎꯏ꯫ ꯈꯝꯕꯥꯇꯣꯟꯅ ꯈꯜꯂꯤ, ꯉꯥ ꯂꯩꯕ ꯌꯥꯕꯅꯤꯅ ꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯊꯛꯄ ꯌꯥꯔꯝꯒꯅꯤ꯫ ꯈꯝꯕꯥꯇꯣꯟꯅ ꯑꯃꯨꯛ ꯉꯥꯏꯊꯕ ꯇꯧꯗꯅ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ 5-10 ꯊꯛꯆꯤꯜꯂꯦ꯫ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯔꯕꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯔ ꯀꯣꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯈꯝꯕꯥꯇꯣꯟꯅ ꯊꯪꯅꯕ ꯀꯥꯗ ꯍꯤꯡꯆꯥꯕꯒꯤ ꯐꯝꯄꯥꯛ ꯑꯗꯨꯗ ꯍꯤꯞꯄꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯒꯗꯒꯦ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯍꯧꯕ ꯉꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯝꯕꯥꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯅꯤ ꯑꯗꯨ ꯊꯝꯂꯒ ꯃꯍꯥꯛ ꯏꯁꯤꯡꯗ ꯆꯥꯔꯤꯕ ꯉꯥ ꯑꯗꯨ ꯐꯥꯒꯦ ꯍꯣꯠꯅꯩ꯫ ꯑꯉꯛꯄꯅꯤ, ꯉꯥꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯐꯥꯕ ꯌꯥꯏ꯫ ꯆꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯈꯝꯕꯥꯇꯣꯟꯒꯤ ꯃꯈꯨꯠꯅ ꯄꯥꯏꯕꯗ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦ꯫ ꯃꯍꯥꯛꯅ ꯉꯥ 4-5 ꯐꯥꯔꯦ, ꯑꯗꯨꯒ ꯃꯅꯤ ꯑꯗꯨ ꯄꯨꯔꯒ ꯍꯥꯟꯅꯒꯤ ꯍꯤꯡꯆꯥꯕꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯉꯥꯗꯤ ꯐꯥꯔꯦ, ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯆꯥꯒꯅꯤ? ꯃꯩꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯀꯝꯗꯧꯅ ꯊꯣꯡꯒꯅꯤ? ꯐꯔꯦ, ꯍꯤꯡꯅ ꯍꯦꯛꯇ ꯆꯥꯕ ꯇꯥꯔꯦ꯫ ꯍꯤꯡꯆꯥꯕꯇ ꯅꯠꯇꯦ ꯍꯤꯡꯅ ꯆꯥꯕ ꯍꯥꯏꯕꯁꯤ, ꯑꯩꯁꯨ ꯉꯥ ꯑꯍꯤꯡꯕ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯥꯇꯣꯟ ꯉꯥ ꯑꯗꯨ ꯍꯤꯡꯅ ꯆꯥꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕ ꯆꯤꯛꯄꯗ ꯈꯔ ꯍꯪꯒꯣꯏꯕ ꯄꯣꯛꯏ, ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯉꯥ ꯑꯃꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯉꯥ ꯃꯄꯨꯝ ꯑꯃ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛ ꯆꯥꯅꯤꯡꯗꯕ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯔꯥꯝꯕ ꯀꯣꯛꯅꯕ ꯑꯃꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯉꯥ 4-5 ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯂꯒ ꯏꯁꯤꯡ ꯈꯨꯖꯣꯛ 4-5 ꯑꯃꯒ ꯑꯃꯨꯛ ꯊꯛꯆꯤꯜꯂꯦ꯫ ꯈꯝꯕꯥꯇꯣꯟ ꯆꯥꯛ ꯂꯥꯝꯕ ꯈꯔ ꯐꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯄꯥꯛꯇꯨꯗ ꯍꯤꯞꯊꯔꯦ꯫ ꯑꯁꯨꯝ ꯍꯤꯞꯅ ꯍꯤꯞꯅ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯥꯖꯗ꯭ꯔꯦ꯫
ꯑꯗꯨꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ? ꯏꯁ, ꯑꯩꯕꯨ ꯁꯨꯔꯨꯡꯁꯤꯗ ꯂꯩꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯝꯂꯒꯅꯤ? ꯅꯨꯃꯤꯠ ꯃꯁꯛꯁꯨ ꯎꯕ ꯐꯪꯗꯅ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯩꯗꯤ ꯀꯔꯤꯝꯇꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕꯁꯤ ꯃꯪ ꯑꯣꯏꯔꯝꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯗ꯫ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯀꯨꯏꯅ ꯆꯥꯔꯛ ꯊꯛꯂꯛꯇꯕꯅ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯔꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯀꯨꯏꯅ ꯇꯨꯝꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯁꯥꯗꯨ ꯏꯇꯦꯛ ꯇꯦꯛꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯉꯥ ꯆꯥꯗꯨꯅ ꯑꯃꯗꯤ ꯏꯁꯤꯡ ꯊꯛꯇꯨꯅ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯛꯂꯤ꯫ ꯀꯣꯟꯅꯗꯤ ꯃꯍꯥꯛ ꯉꯥ ꯑꯍꯤꯡꯕ ꯆꯥꯕꯗꯨ ꯌꯥꯝꯅ ꯍꯩꯅꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯒꯗꯕ ꯀꯤꯔꯦ꯫ ꯃꯔꯝꯗꯤ ꯁꯨꯔꯨꯡꯒꯤ ꯀꯥ ꯑꯗꯨ ꯃꯐꯥꯡ ꯐꯥꯡꯕꯅ ꯆꯠꯄꯨ ꯆꯠꯈ꯭ꯔꯕꯗꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨ ꯍꯜꯂꯛꯄ ꯉꯝꯗꯦ꯫ ꯊꯛꯅ ꯆꯥꯅꯕ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯕꯗꯤ ꯆꯥꯅ ꯊꯛꯅꯕ ꯐꯪꯗꯗꯨꯅ ꯁꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯆꯠꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜ ꯊꯤꯕ ꯑꯣꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯈꯨꯠꯇ ꯃꯅꯤ ꯑꯗꯨ ꯊꯥꯕ ꯂꯩꯇꯦ, ꯑꯗꯨꯅ ꯆꯠꯂꯤꯕ ꯃꯈꯩ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯂꯤ ꯂꯝꯕꯤ ꯑꯅꯤ ꯐꯥꯡꯂꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯑꯣꯏꯔꯣꯝꯗ ꯆꯠꯂꯤ, ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯅ ꯊꯦꯛꯂꯤꯕꯁꯤ ꯑꯣꯏꯗꯅꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯠꯂꯣꯝꯗ ꯊꯦꯛꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯃꯍꯥꯛꯅ ꯆꯠꯄ ꯂꯝꯕꯤꯗꯨ ꯆꯤꯟꯐꯥ ꯄꯨꯅꯕ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡ ꯃꯆꯥ ꯑꯃꯅ ꯂꯩꯏ ꯆꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯠꯄꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯞꯇꯛꯅ ꯏꯔꯪ ꯂꯪꯕ ꯃꯄꯩ ꯎꯏ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯕ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯅ ꯅꯨꯡ ꯄꯩꯕꯒꯨꯝ ꯄꯩꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯆꯥꯏꯅ ꯇꯥꯗꯨꯅ ꯂꯩ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯅꯤ ꯃꯨꯛꯇꯥ ꯃꯊꯛ ꯑꯗꯨꯗ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯅꯦꯠꯇꯨꯅ ꯆꯠꯂꯤ꯫ ꯅꯥꯛ ꯌꯦꯠꯇꯁꯨ ꯃꯅꯤ ꯃꯨꯛꯇꯥ ꯃꯄꯩꯅ ꯄꯨꯝꯂꯪ ꯂꯪꯏ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯈꯣꯡ ꯑꯗꯨ ꯃꯅꯤ ꯃꯨꯛꯇꯥ ꯃꯔꯛꯇ ꯈꯨꯖꯦꯡ ꯐꯥꯎꯕ ꯄꯨꯊꯩ꯫ ꯆꯠꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯅꯤꯒꯤ ꯃꯅꯤ ꯉꯥꯛꯇ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯇꯒꯨꯞ ꯇꯔꯦꯡ ꯉꯥꯟꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯧꯕ ꯃꯅꯤ ꯑꯗꯨ ꯐꯤꯔꯩꯗ ꯆꯦꯠꯅ ꯌꯦꯞꯁꯤꯜꯂꯤ꯫ ꯑꯆꯧꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜꯗꯨ ꯎꯗ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯅꯤ ꯃꯨꯛꯇꯥ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯂꯤꯕ ꯃꯈꯩ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨꯅ ꯀꯨꯐꯦꯠ ꯇꯧꯕꯗꯨ ꯌꯦꯡꯕꯗ ꯈꯝꯕꯇꯣꯟ ꯑꯋꯥꯕ ꯑꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯏ꯫ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯄꯔꯤꯡꯗ ꯆꯪꯁꯤꯟꯕꯗ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨ ꯈꯔ ꯂꯟꯅ ꯇꯥꯔꯝꯕꯗꯒꯤ ꯀꯣꯟꯅꯊꯪꯗꯤ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ꯫ ꯃꯅꯤ ꯃꯨꯛꯇꯥ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯨꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ꯫ ꯂꯝꯕꯤ ꯈꯝꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯐꯤꯔꯩꯗꯒꯤ ꯃꯅꯤ ꯑꯆꯧꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯆꯠꯐꯝ ꯂꯝꯕꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯐꯝꯗꯨ ꯁꯨꯔꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯊꯪꯕ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗꯨꯒꯤ ꯑꯀꯣꯏꯕ ꯊꯛꯈꯥ ꯑꯁꯨꯝ ꯌꯦꯡꯏ꯫ ꯈꯪꯍꯧꯗꯅ ꯐꯛꯂꯥꯡꯒ ꯃꯊꯛꯀ ꯂꯣꯟꯅꯕ ꯑꯗꯨꯋꯥꯏꯗ ꯃꯉꯥꯜ ꯑꯃ ꯎꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯗꯨ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕ ꯃꯄꯥꯜꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯅꯤ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥ ꯊꯣꯏꯅ ꯂꯥꯞꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯈꯝꯕꯇꯣꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨꯒꯤ ꯃꯉꯥꯜꯗꯨ ꯂꯥꯛꯍꯠꯇꯨꯅ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕ ꯁꯔꯨꯛꯇꯨꯅ ꯉꯥꯜꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯅꯤ ꯑꯗꯨ ꯐꯤꯔꯩꯗ ꯌꯦꯞꯁꯤꯟꯗꯨꯅ ꯃꯉꯥꯜ ꯂꯥꯛꯍꯟꯗꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯤꯗꯨꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯕꯗ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯪꯅ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯃꯇꯝ ꯀꯨꯏꯅ ꯁꯨꯔꯨꯡꯗ ꯂꯩꯔꯛꯄꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜꯗ ꯅꯤꯡꯇꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯄꯥꯜ ꯊꯣꯛꯀꯅꯤ? ꯁꯨꯔꯨꯡꯒꯤ ꯑꯍꯣꯕꯗꯤ ꯇꯁꯦꯡꯅ ꯎꯔꯦ, ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯝꯕꯣꯝ ꯐꯥꯎꯕ ꯂꯤꯊꯣꯛꯄ ꯋꯥꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯃꯄꯥꯜꯒ ꯂꯥꯞꯅꯗ꯭ꯔꯦ, ꯍꯦꯛ ꯊꯪꯅꯔꯦ ꯈꯟꯕꯗ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯄꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯈꯝꯕꯇꯣꯟ ꯍꯜꯂꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯀꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫
Mahak nga khara phaduna chari, ising khara thakchillaga tumkhri. Hek haugatpaga mahak ahoba leihauba mafamduda amuk chatkhri. Yengba makhai yenglaga gati leitraduna hanagi mafamda amuk halai. Khambaton surungi atai mafam amada amuk chatri, chatke hainasu khandri. Karigumba atai mafamda chatkhraga chabam thakpam leiba amadi mapalgi ahoba leiba mafamdu amuk thiba khangloidra khanbadagi mahak atai mafamda pangchat chatke haina khandri. Mahakna hek chatliba haibabu mahaki chafam tumpham kadagina mapal thokiba yaba yai haina khanba ahoba uba mafam adu phawbadani. Mafam ani sidi amadagi amada ngaihak laitana toina chatpadagi kona thangda mamit ushalaga phawba chatpa ngamlakli. Asumna Khambaton surung manungda mapangi Prithibigi masak udana leirakpa chahi ama mapung pharakle. Adubu mafam aduda numit masak udaba mahakna surungda leirakpa asi supnagi numit mari mangani rom tamak ngairamkhigani haina khalli. Kuina sum leisilaklabaduda Khambaton hainarakle thoina wadre nga da charaga isingda thaklaga mabuk thanba ngamlakle. Chara khuding nga ngakta sabadagi karigumbada tumdabagi awabasu yawi. Adubu mahak toptuna nabadi amukta taude. Nongma Khambatondu masa khara ngamlaktre. Kokta chikpada mabuk ning piksilai. Mabubok amadi mamanaba mayam ningsinglai. Mabubokna numidang khuding chak ngaibada wari libibadu ningsinglai. Chaubal toyaima angauton pisak amadi amu tombina chingba mamanaba kayaga sanaminaba isitpa labuk kuminaba lau kaminaba kaya magi mamitta mathang mathang urai. Mahakna khalli ibubokna haiba injaramlabadi ibubokki nakta asum leijaramlabadi awaba kaya asi nanglamloidabaniko. Khambaton handakti naba hek phabaga surungdagi mapal thokiba ngamnaba hotnaragi haina chap yungna leple. Mahak phana kuina kariyamata chaba thakte nabasu khara khara pharakle. Magi nongmagi haunabi nga khara charaga ising khara thaklaga surungi aroiba mafam aduda lakle. Mahakna surungi phaklangda naptuna ahoba mafam adu phawba kari. Adubu ahoba aduda mahaki makhut matektamak thingjinba challi. Mahakna akanba chingi leibak mapak mapak nung matum matum khotokpa laknai. Masali thokpa channaba makhul hutpa laknai. Matam khara leibak hotlabada waraduna mahak halakle. Khara sa thaklaga tumkhre. Mathang yahaurakpada makhut adu ihingna hingsaramle. Matam kuina leibak khotpa ngamdre. Mahakna ngaingamdana makhut adu phaba ngaiduna leire. Khara leiraga makhut adu pharaba matamda leibaki leikhun hutpa amuk haurakle. Nongma nongmagi leptana khara khara leibak holakpana makhut masa adu loina haijinkhre. Anaba thoina phawdre. Asumna Khambatona leikhun hutpa hotnabada atopa chahi amamukasu haukhre. Mahak tasengnamak chahi ani surung manungda leire. Mahakna hutliba leikhun adu tangkhai chansilakle khanbada nungaiba poi. Ana ayek yaudrabadi khutlau palaudrabadi mahak thuna mapan thokpa ngamlagani khalli. Asumna mahaki nongmagi thabak haibabu magi nongmagi chara chaba leibak hotpa waraklaba matamda pothaba amadi tumba sitani. Mahakna magi thabak asi nongma nongmagi hena hena kansilli. Matam khara haukhre nongma Khambaton surungda kanna thabak suraga sak lamduna halai. Pukrida nga phage kumtharai. Adubu awabani nga amatasu thengnadre. Mahakna pukri thungna chatuna hanna hanna nga thibadasu nga amata phangdre. Amatasu thengnadre. Khambaton isingdagi kakhatlaga pukri mapanda mathuai nungaitana leptuna munna yengduna lei. Adubu nga amatasu isingda chaba ude. Mahak mawol mawol khalli. Surungdagi thokinaba leikhun hutpasu loiba ngamdri. Ngasi hayeng asida thuna hekta loiba ngamgadabasu nate. Haujikpu chaningai leitrabadi kamdauni. Tasengnamakti Khambaton ahanba uba matamda pukri adu nga tana prik prik saurambani. Adubu mahakna chahi aniro masi
ꯉꯥꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯛꯄꯅ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯗ ꯈꯝꯕꯇꯣꯟ ꯇꯟꯅ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯆꯤꯜꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯅꯕ ꯂꯩꯇ꯭ꯔꯕꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤꯕ ꯉꯝꯅꯕ ꯍꯟꯗꯃꯨꯛꯇꯤ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯁꯨꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯄꯣꯊꯥꯗꯅ ꯊꯕꯛ ꯁꯨꯔꯛꯄꯅ ꯈꯝꯕꯇꯣꯟ ꯋꯥꯔꯦ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯕꯅꯤ, ꯊꯕꯛꯅ ꯀꯟꯅ ꯁꯨꯕꯒꯤ ꯋꯥꯕꯅꯤ ꯃꯍꯥꯛ ꯃꯃꯤꯠ ꯇꯟꯗꯟ ꯄꯥꯏꯔꯦ꯫ ꯋꯥꯟꯊꯒꯗꯧꯔꯦ꯫ ꯈꯝꯕꯇꯣꯟ ꯄꯨꯈ꯭ꯔꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯍꯥꯟꯅ ꯉꯥ ꯂꯩꯇ꯭ꯔꯦ ꯈꯪꯂꯕꯁꯨ ꯊꯥꯖꯔꯛꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯉꯥ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯥ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯒꯇꯤ ꯂꯩꯇ꯭ꯔꯗꯨꯅ ꯏꯁꯤꯡꯅ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯛꯄꯗ ꯃꯁꯥ ꯈꯔꯗꯤ ꯇꯦꯛꯈꯠꯂꯤ ꯍꯥꯏꯕꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯍꯦꯟꯅ ꯄꯣꯛꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯏꯁꯤꯡꯗ ꯊꯛꯇꯨꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯕꯒꯤ ꯄꯥꯝꯕꯩꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ꯫ ꯑꯃꯔꯣꯝꯗ ꯆꯥꯅꯕꯁꯨ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ? ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯑꯐꯪ-ꯑꯐꯪꯕ ꯆꯥꯕ ꯍꯧꯕꯖꯥꯠꯅꯤ꯫ ꯈꯝꯕꯇꯣꯟꯁꯨ ꯆꯥꯅꯤꯡꯉꯥই ꯂꯩꯇꯕꯗꯒꯤ ꯉꯥꯇ ꯆꯥꯗꯨꯅ ꯆꯍꯤ 2 ꯍꯦꯟꯅ ꯂꯦꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯕ ꯇꯥꯔꯦ? ꯈꯝꯕꯇꯣꯟ ꯍꯤꯡꯅꯕ ꯎꯄꯥꯏ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯆꯪꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯁꯨꯔꯨꯡꯒꯤ ꯁꯦꯛꯄꯤ ꯑꯆꯧꯕꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯁꯦꯛꯄꯤ ꯊꯤꯕ ꯆꯠꯄꯗ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯕꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯆꯥꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯕ ꯉꯝꯕꯒꯤ ꯑꯁꯥ ꯂꯩꯇꯦ꯫ ꯆꯥꯕ ꯐꯪꯗꯗꯨꯅ ꯁꯤꯕꯁꯨ ꯁꯤꯕ, ꯁꯨꯔꯨꯡꯗ ꯂꯃꯨꯛꯅꯗꯨꯅ ꯊꯣꯛꯐꯝ ꯈꯪꯗꯅ ꯁꯤꯕꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯆꯥꯅꯤꯡꯉꯥꯏ ꯈꯔꯇꯕꯨ ꯐꯪꯂꯕꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡꯃꯗꯤ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯅꯕꯒꯤ ꯎꯄꯥꯏꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯇꯪ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯨꯡꯒꯤ ꯑꯇꯩ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯁꯦꯛꯄꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯄꯗ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ, ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯃꯩꯊꯪꯗ ꯁꯨꯔꯨꯡꯒꯤ ꯃꯈꯥ ꯊꯪꯕ ꯐꯛꯂꯥꯡꯗ ꯁꯦꯛꯄꯤ ꯃꯌꯥꯝ ꯅꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯦ꯫ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯁꯦꯛꯄꯤꯁꯤꯡꯗꯨ ꯃꯥꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯛꯄꯤꯁꯤꯡꯅ ꯈꯥꯛꯅ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤꯕ ꯃꯥꯏꯀꯩꯗ ꯈꯝꯕꯇꯣꯟ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯍꯥꯛ ꯆꯦꯜꯂꯛꯂꯦ꯫ ꯐꯅ ꯁꯥꯡꯅ ꯆꯦꯟꯅ ꯆꯠꯂꯐꯥꯎꯕ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯁꯨꯝ ꯆꯠꯂꯒ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯗꯨ ꯐꯪꯂꯝꯂꯦ꯫ ꯃꯍꯥꯛ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯈꯪꯗꯦ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ ꯃꯍꯥꯛ ꯑꯣꯏꯔꯣꯝꯗ ꯊꯦꯛꯆꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯅꯅꯕ ꯁꯦꯛꯄꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯁꯨ ꯍꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯂꯥꯝꯕꯅꯁꯨ ꯆꯔꯤ ꯇꯠꯂꯦ꯫ ꯎꯄꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯝꯗꯧꯅꯤ? ꯈꯝꯕꯇꯣꯟ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯒ ꯁꯦꯛꯄꯤ ꯃꯄꯩ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯁꯦꯛꯄꯤꯁꯤꯡꯗꯨ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯇꯣꯟꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯗ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨ ꯈꯣꯡꯂꯒ ꯑꯃꯨꯛ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯈꯨꯠ ꯃꯁꯥ ꯄ꯭ꯔꯣꯛ ꯊꯦꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯥꯛꯆꯩꯗ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯕ ꯌꯥꯕ ꯄꯣꯠꯁꯛ ꯍꯥꯏꯕꯗꯨ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯇꯅꯤ꯫ ꯁꯦꯛꯄꯤ ꯑꯃꯇꯪꯕꯨ ꯐꯥꯕ ꯐꯪꯂꯕꯗꯤ ꯃꯗꯨ ꯆꯥꯔꯤꯉꯩꯗ ꯈꯝꯕꯇꯣꯟ ꯃꯄꯥꯜ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯈꯝꯕꯇꯣꯟꯅ ꯃꯕꯨꯛꯅꯤꯡ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯃꯈꯥ ꯇꯥꯅ ꯁꯦꯛꯄꯤ ꯊꯤꯕ ꯆꯪꯂꯛꯂꯤ꯫ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯌꯥꯝ ꯂꯥꯞꯅ ꯂꯥꯛꯂꯕꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯆꯠꯄꯅ ꯂꯝꯕꯤ ꯑꯅꯤ ꯑꯃꯨꯛ ꯐꯪꯂꯝꯂꯦ꯫ ꯍꯟꯗꯃꯨꯛꯇꯤ ꯈꯝꯕꯇꯣꯟ ꯌꯦꯠꯂꯣꯝꯗ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯁꯨꯔꯨꯡꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡꯗꯨ ꯐꯅ ꯌꯥꯝꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ, ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯦꯟꯅꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗ ꯃꯅꯤ ꯃꯨꯛꯇꯥ ꯆꯕꯨꯟ ꯂꯩ, ꯀꯔꯤꯒꯨꯝꯕ ꯃꯐꯝꯗ ꯆꯣꯏꯅ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝ ꯃꯊꯛ ꯑꯃꯁꯨꯡ ꯃꯈꯥꯗ ꯀꯨꯐꯦꯠ ꯇꯧꯗꯨꯅ ꯑꯌꯥꯝꯕ ꯃꯐꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯈꯝꯕꯇꯣꯟ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯜꯂꯛꯄ ꯉꯝꯕ ꯉꯝꯗꯕꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯦ꯫
ꯁꯦꯛꯄꯤ ꯑꯃꯇꯪ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯍꯟꯗꯃꯨꯛꯇꯤ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯕ ꯐꯥꯎꯕ ꯁꯦꯛꯄꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯀꯔꯤꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯕꯨꯛ ꯑꯗꯨ ꯇꯞ ꯅꯞꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯇꯟꯗꯟ ꯄꯥꯏꯔꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯔꯣꯏ ꯇꯨꯔꯣꯏ ꯂꯩꯃꯥꯏꯗ ꯐꯝꯊꯩ꯫ ꯉꯥꯏꯍꯥꯛ ꯍꯤꯞꯊꯗꯨꯅ ꯄꯣꯊꯥꯏ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯁꯦꯛꯄꯤ ꯊꯤꯕ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯦ꯫ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩꯗ ꯑꯔꯥꯞꯄꯗꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟ ꯆꯞ ꯂꯦꯞꯇꯨꯅ ꯇꯥꯏ꯫ ꯁꯣꯏꯗꯅ ꯁꯦꯛꯄꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯗ ꯃꯍꯥꯛ ꯈꯔ ꯊꯨꯔꯞ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯁꯦꯛꯄꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯨ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯤꯟꯅ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟꯅ ꯍꯟꯗꯃꯨꯛꯇꯤ ꯑꯃ ꯁꯣꯏꯗꯅ ꯐꯥꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯃꯗꯤ ꯁꯣꯏꯗꯅꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯉꯥꯕꯣꯡ ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯁꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯅꯤꯡꯒ꯭ꯔꯤ ꯇꯥꯈꯠꯂꯦ꯫ ꯃꯈꯨꯠ ꯑꯣꯏꯅ ꯃꯅꯤ ꯄꯥꯏ, ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯅ ꯉꯥꯕꯣꯡ ꯄꯥꯏ, ꯈꯨꯠꯂꯩ ꯊꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯂꯣꯟꯅ ꯆꯪꯁꯤꯟꯈꯤꯕꯗ ꯁꯦꯛꯄꯤ ꯃꯌꯥꯝꯗꯨ ꯈꯣꯡꯗꯨꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯃꯈꯛꯇꯪꯗꯤ ꯅꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯈꯝꯕꯇꯣꯟꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯒ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯉꯥꯕꯣꯡ ꯑꯗꯨꯅ ꯀꯤꯠ ꯅꯝꯗꯨꯅ ꯁꯦꯛꯄꯤ ꯑꯗꯨ ꯐꯥꯔꯦ꯫ ꯁꯦꯛꯄꯤ ꯑꯗꯨꯅ ꯆꯦꯛ ꯆꯦꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯈꯣꯟꯊꯥꯡ ꯌꯩꯔꯛꯂꯤ, ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯑꯔꯥꯝꯕ ꯀꯣꯛꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯈꯝꯕꯇꯣꯟꯅ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯁꯦꯛꯄꯤ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯝꯕꯅꯕꯨ ꯈꯝ ꯊꯦꯡꯂꯕꯗꯤ ꯆꯤꯜꯍꯥꯎ ꯊꯤꯕ ꯂꯩꯇꯦ꯫ ꯈꯝꯕꯇꯣꯟ ꯁꯦꯛꯄꯤꯗ ꯅꯠꯇꯦ, ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯆꯥꯔꯒꯗꯕꯅꯤ꯫ ꯁꯦꯛꯄꯤꯗꯨ ꯆꯥꯎꯃꯟꯕꯅ ꯂꯣꯏꯅ ꯆꯥꯕ ꯉꯝꯗꯦ꯫ ꯃꯆꯦꯠ ꯑꯃꯇꯪ ꯆꯥꯕꯗ ꯃꯕꯨꯛ ꯊꯜꯂꯦ꯫ ꯑꯇꯩꯗꯨ ꯀꯣꯟꯅ ꯆꯥꯅꯕꯒꯤꯗꯃꯛ ꯈꯥꯛꯆꯤꯜꯂꯤ꯫ ꯃꯕꯨꯛ ꯊꯜꯂꯕꯗ ꯈꯝꯕꯇꯣꯟ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯍꯜꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯃꯈꯨꯠꯇ ꯑꯔꯦꯝꯕ ꯁꯦꯛꯄꯤ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯥꯏꯀꯩꯔꯣꯝꯗ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯨꯝ ꯑꯁꯨꯝ ꯆꯠꯂꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯨꯏꯅ ꯑꯁꯨꯝ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨ ꯊꯤ ꯊꯤꯗꯨꯅ ꯆꯠꯄꯗ ꯃꯍꯥꯛ ꯋꯥꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯛꯄꯤ ꯑꯗꯨ ꯑꯃꯨꯛ ꯆꯥꯔꯦ, ꯑꯗꯨꯕꯨ ꯁꯥ ꯆꯥꯕꯅꯤꯅ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯏ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯀꯗꯥꯏ? ꯈꯝꯕꯇꯣꯟ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯕꯃꯛ ꯇꯥꯔꯕꯁꯨ ꯍꯤꯡꯕ ꯌꯥꯕ ꯃꯈꯩꯗꯤ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯂꯤ꯫ ꯑꯃꯨꯛ ꯄꯣꯊꯥꯏ꯫ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯁꯦꯛꯄꯤ ꯑꯗꯨ ꯈꯔ ꯈꯔ ꯆꯥꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯂꯦꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟ ꯆꯥꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯁꯤꯡ ꯊꯛꯇꯕ ꯀꯨꯏꯔꯕꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯉꯥꯎꯔꯦ꯫ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯔꯤ? ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯑꯁꯨꯝꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯄꯣꯊꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯃꯍꯥꯛ ꯃꯪ ꯑꯃ ꯃꯪꯏ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯕꯨꯕꯣꯛꯅ ꯃꯥꯒꯤꯗꯃꯛ ꯋꯥꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯖꯗꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯕꯨꯕꯣꯛꯅ ꯃꯥꯕꯨ ꯍꯔꯥꯎꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥ ꯋꯥ ꯂꯪꯂꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯆꯥꯕ ꯊꯛꯄ ꯑꯔꯥꯝ ꯈꯧꯔꯥꯡ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯅ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯃꯕꯨꯕꯣꯛ, ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯃꯌꯨꯝ ꯎꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯠꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯃꯐꯝꯁꯤꯡꯗꯨꯒ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯁꯪꯂꯦꯟ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯊꯣꯛꯈꯤꯅꯕꯒꯤ ꯂꯤꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯋꯥꯔꯕ ꯃꯇꯝꯗ ꯄꯣꯊꯥꯏ, ꯇꯨꯝꯅꯤꯡꯂꯕ ꯃꯇꯝꯗ ꯇꯨꯝꯊꯣꯛꯏ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯍꯦꯛꯇ ꯆꯠꯂꯤ꯫ ꯃꯥꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯐꯪꯗꯦ, ꯈꯧꯔꯥꯡꯂꯕ ꯃꯇꯝꯗ ꯊꯛꯄ ꯐꯪꯗꯦ, ꯑꯁꯤꯇꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛ ꯃꯅꯤꯃꯨꯛ ꯇꯥꯅ ꯄꯨꯝꯉꯥꯟ ꯉꯥꯜꯂꯕ ꯃꯐꯝ ꯀꯌꯥ ꯊꯦꯡꯅꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯄꯤꯛꯂ ꯄꯤꯛꯂꯕ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯒꯤ ꯃꯔꯛꯇ ꯅꯨꯡꯒꯥꯏꯔꯛꯇ ꯆꯠꯄꯒꯨꯝ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯆꯠꯂꯤ꯫
ꯀꯔꯤꯒꯨꯝꯕꯗꯅ ꯃꯝꯂꯕ ꯃꯐꯝ ꯀꯌꯥ ꯊꯦꯡꯅꯩ꯫ ꯃꯌꯨꯝ ꯌꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝ ꯑꯔꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯃꯍꯥꯛ ꯆꯣꯛꯊꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯂꯣꯏꯕ ꯈꯝꯕ ꯂꯩꯇꯦ꯫ ꯑꯁꯨꯝ ꯆꯠꯄꯅ ꯂꯣꯏꯔꯣꯏ ꯉꯝꯈꯠꯈꯤꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯊꯣꯛꯂꯛꯅꯕ ꯂꯩꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯆꯠꯇꯨꯅꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ, ꯍꯤꯡꯆꯥꯕꯒꯤ ꯑꯆꯧꯕ ꯁꯔꯨ ꯄꯣꯂꯥꯡ, ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯁꯪꯂꯦꯟ, ꯉꯥ ꯂꯩꯕ ꯄꯨꯈ꯭ꯔꯤ, ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯂꯤꯈꯨꯟ ꯍꯨꯠꯂꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯠꯂꯤ꯫ ꯐꯅ ꯀꯨꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯈꯝꯕꯇꯣꯟꯅ ꯃꯃꯥꯡꯂꯣꯝꯗ ꯑꯉꯥꯟꯕ ꯑꯃ ꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯏꯅ ꯊꯧꯁꯥꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯉꯥꯜ ꯀꯌꯥ ꯎꯈ꯭ꯔꯕꯅꯤ꯫ ꯀꯌꯥꯔꯛ ꯍꯟꯅ ꯆꯦꯟꯁꯤꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯌꯥꯕ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯃꯌꯥꯅꯤ, ꯃꯍꯥꯛꯄꯨ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯍꯦꯟꯅ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯈꯝꯕꯇꯣꯟ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯥꯜ ꯎꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯟꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯏꯅ ꯆꯥꯔꯛ ꯊꯛꯂꯛꯇꯕꯒꯤ ꯋꯥꯕꯅꯦ, ꯀꯨꯏꯅ ꯆꯠꯂꯛꯄꯒꯤ ꯆꯣꯛꯊꯕꯅꯦ ꯃꯍꯥꯛ ꯆꯦꯜꯂꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯨꯔꯨꯡꯒꯤ ꯂꯝꯕꯦꯜꯗꯨ ꯂꯣꯏꯔꯣꯏ ꯉꯝꯈꯠꯄꯅꯦ꯫ ꯈꯣꯡꯐꯝ ꯈꯨꯗꯤꯡ ꯃꯅꯤ ꯃꯨꯛꯇ ꯃꯆꯥꯁꯤꯡ ꯄꯩꯗꯨꯅ ꯂꯩꯕꯅ ꯅꯨꯡꯂꯛꯇ ꯆꯦꯟꯕꯒꯨꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯕꯨꯛꯅꯤꯡꯗ ꯀꯟꯅ ꯆꯦꯟꯒꯦ ꯍꯣꯠꯅꯩ꯫ ꯀꯟꯅ ꯆꯦꯜꯂꯤꯕ ꯃꯈꯩ ꯃꯍꯥꯛ ꯎꯞꯊꯨꯗꯨꯅ ꯇꯨꯁꯤꯜꯂꯤ, ꯊꯔꯣ ꯑꯣꯜꯂꯤ꯫ ꯍꯧꯒꯠꯂꯛꯄꯗ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯃꯅꯤ ꯃꯨꯛꯇ ꯃꯆꯥꯁꯤꯡꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯃꯨꯛ ꯀꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯤ, ꯑꯃꯨꯛꯁꯨ ꯇꯨꯁꯤꯜꯂꯤ, ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯃꯨꯛꯁꯨ ꯆꯦꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯆꯔꯝ ꯀꯪꯈ꯭ꯔꯦ꯫ ꯑꯉꯥꯟꯕ ꯃꯐꯝꯗꯨ ꯌꯧꯅꯕ ꯆꯦꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯤ꯫ ꯃꯇꯝ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯟꯕ ꯃꯐꯝ ꯑꯗꯨ ꯈꯝꯕꯇꯣꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯦ꯫ ꯃꯍꯥꯛ ꯃꯁꯥ ꯂꯤꯊꯣꯛꯈꯤꯕ ꯆꯟꯒꯅꯤ ꯈꯟꯕ ꯃꯈꯨꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯉꯥꯜꯅ ꯁꯨꯔꯨꯡꯒꯤ ꯑꯀꯣꯏꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯃꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ꯭ꯔꯥ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯪ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯑꯃꯨꯛ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛ ꯃꯈꯨꯜ ꯑꯗꯨꯗ ꯃꯀꯣꯛ ꯂꯤꯁꯤꯟꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯆꯜꯂꯤ꯫ ꯂꯦꯡꯐꯝ ꯑꯣꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯡꯒ ꯈꯨꯅꯤꯡꯒꯅ ꯑꯣꯠꯇꯨꯅ ꯑꯁꯨꯝ ꯁꯝꯅꯥ ꯃꯐꯩ ꯑꯃꯃꯝꯇꯪ ꯂꯦꯡꯂꯛꯄꯅ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯂꯦ꯫ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜꯃꯛꯇꯗ ꯈꯝꯕꯇꯣꯟꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯃꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯎꯔꯨꯗ꯭ꯔꯕꯅ ꯈꯝꯕꯇꯣꯟ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯗꯦ꯫ ꯃꯃꯤꯠ ꯏꯊꯛ ꯊꯛꯏ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯅꯛꯄ ꯑꯔꯥꯞꯄ ꯃꯤꯠꯌꯦꯡꯅ ꯇꯥꯝꯅ ꯎꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯆꯤꯡꯂꯣꯟ ꯀꯌꯥꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯉꯥꯛꯇ ꯎꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇꯁꯨ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃꯗꯤ ꯌꯨꯝ ꯂꯩꯕ ꯈꯨꯗꯝ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯑꯅꯛꯄ ꯑꯔꯥꯞꯄ ꯆꯤꯡꯗꯣꯟ ꯆꯤꯡꯖꯥꯎ ꯀꯌꯥꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯅ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯌꯦꯡꯊꯔꯛꯄꯗ ꯆꯤꯡꯁꯥꯡꯁꯤꯡꯗꯨ ꯇꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯃꯇꯝ ꯀꯨꯏꯅ ꯃꯝꯂꯕ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯨꯔꯒ ꯃꯄꯥꯜꯗ ꯊꯣꯔꯛꯄꯗ ꯈꯝꯕꯇꯣꯟ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯏꯕ ꯑꯃꯗꯤ ꯋꯥꯔꯤ ꯂꯤꯕꯇꯅ ꯋꯥꯠꯂꯒꯅꯤ꯫ ꯃꯍꯥꯛ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯝꯕꯇꯣꯟ ꯃꯁꯥꯇꯅ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯒꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯛ ꯅꯣꯛꯄ ꯐꯪꯂꯛꯇ꯭ꯔꯕ ꯈꯝꯕꯇꯣꯟ ꯃꯍꯧꯁꯥꯒꯤ ꯐꯖꯔꯕ ꯑꯁꯪꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯎꯅꯥ ꯋꯥꯅꯥ, ꯑꯇꯤꯌꯥ, ꯅꯨꯃꯤꯠ, ꯂꯩꯆꯤꯜ ꯀꯌꯥ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯑꯃ ꯑꯅꯤ ꯁꯤꯟꯊꯔꯛꯏ꯫ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯃꯃꯤꯠ ꯃꯅꯥ ꯇꯊꯛꯏ꯫ ꯀꯨꯏꯅ ꯆꯥꯔꯛ ꯊꯛꯂꯛꯇꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ, ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯅꯪꯈꯤꯕ ꯑꯋꯥꯕ
ꯄꯨꯝꯅꯃꯛ ꯃꯄꯥꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯎꯕꯗ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯏ꯫ ꯃꯥꯏꯀꯩ ꯑꯣꯟꯅ ꯑꯣꯟꯅ ꯐꯖꯔꯕ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯀꯌꯥ, ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯃꯗꯤ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯂꯩꯆꯤꯟꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯌꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯕꯨꯕꯣꯛ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩ ꯑꯁꯨꯝ ꯐꯛꯆꯤꯟꯗꯨꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯗꯦ꯫ ꯏꯕꯨꯕꯣꯛꯇꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ꯫ ꯑꯩ ꯊꯨꯅ ꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯎꯔꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯐꯤꯔꯩꯗ ꯆꯦꯠꯅ ꯌꯦꯞꯁꯤꯜꯂꯦ꯫ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯀꯟꯊꯣꯛꯄꯗ ꯃꯅꯤ ꯃꯨꯛꯇꯥ ꯃꯆꯥ ꯃꯆꯥ ꯀꯌꯥꯃꯔꯨꯝ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨ ꯍꯨꯝꯗꯨꯅ ꯌꯦꯡꯕꯗ ꯃꯅꯤ ꯃꯨꯛꯇꯥ ꯃꯆꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯨ ꯉꯥꯕꯣꯡꯒꯤ ꯃꯆꯤꯟꯗ ꯄꯨꯟꯁꯤꯜꯂꯒ ꯈꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯝꯕ ꯇꯧꯗꯅ ꯆꯤꯡꯗꯣꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯈꯣꯡꯀꯥꯞ 100-200ꯔꯣꯝ ꯀꯨꯝꯊꯔꯛꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯌꯦꯡꯈꯠꯂꯤ꯫ ꯆꯤꯡꯗꯣꯟ ꯑꯗꯨ ꯄꯨꯝꯅꯃꯛꯇꯒꯤ ꯋꯥꯡꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯗꯨ ꯁꯨꯔꯨꯡ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯣꯏ꯫ ꯈꯝꯕꯇꯣꯟꯅ ꯆꯤꯡꯗꯣꯟ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯀꯥꯔꯝꯈꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯈꯝꯕꯇꯣꯟ ꯈꯔ ꯅꯦꯝꯕ ꯆꯤꯡꯁꯥꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯆꯠꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯔꯤꯃꯠꯇ ꯆꯥꯔꯛ ꯊꯛꯂꯛꯇꯕꯅ ꯃꯍꯥꯛ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯆꯠꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯔ ꯀꯣꯛꯄ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯐꯝꯊꯔꯦ꯫ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯕꯗ ꯏꯅꯛ ꯅꯛꯄꯗ ꯍꯩꯔꯤꯠ ꯄꯥꯝꯕꯤ ꯑꯃ ꯎꯔꯦ꯫ ꯄꯥꯝꯕꯤ ꯑꯗꯨ ꯃꯈꯣꯡꯗꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯍꯩꯔꯤꯠꯅ ꯇꯦꯛꯊꯕ ꯃꯈꯩ ꯄꯥꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯍꯩꯔꯤꯠ ꯄꯥꯝꯕꯤ ꯇꯥꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯥꯞ ꯇꯥꯞ ꯍꯦꯛꯇꯨꯅ ꯍꯩꯔꯤꯠꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯁꯤꯜꯂꯦ꯫ ꯈꯝꯕꯇꯣꯟ ꯑꯔꯥꯝꯕ ꯀꯣꯛꯂꯦ, ꯑꯗꯨꯕꯨ ꯈꯧꯔꯥꯡꯕꯗꯤ ꯀꯣꯛꯇ꯭ꯔꯤ꯫ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯊꯛꯄ ꯐꯪꯂꯕꯗꯤ ꯃꯍꯥꯛ ꯁꯤꯕꯃꯛꯇꯤ ꯁꯤꯔꯔꯣꯏ ꯈꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯨꯔꯨꯡ ꯃꯅꯨꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯆꯤꯡꯒꯤ ꯂꯣꯛꯆꯞꯇ ꯆꯤꯡꯆꯦꯞꯇ ꯁꯣꯏꯗꯅ ꯏꯁꯤꯡ ꯂꯩꯔꯝꯒꯅꯤ ꯈꯟꯕꯅ ꯈꯧꯔꯥꯡꯕꯒꯤꯗꯃꯛ ꯊꯣꯏꯅ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯄꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯀꯗꯥꯏ? ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯗꯨ ꯏꯁꯤꯡ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ꯫ ꯈꯝꯕꯇꯣꯟ ꯆꯤꯡꯗꯣꯟꯗꯒꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯁꯨꯛꯂꯕ ꯂꯣꯛꯆꯞ ꯀꯌꯥ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯁꯨꯛꯂꯕ ꯂꯣꯛꯅꯨꯡ, ꯁꯣꯡꯂꯕ ꯅꯥꯔꯛ ꯀꯌꯥ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯤꯕ ꯍꯧꯔꯛꯏ, ꯑꯗꯨꯕꯨ ꯏꯁꯤꯡ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯋꯥꯔꯦ, ꯆꯔꯝ ꯀꯪꯂꯦ꯫ ꯏꯁꯤꯡ ꯊꯛꯄ ꯐꯪꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯕ ꯉꯝꯗꯅ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯏ, ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯈꯤꯕꯗ ꯈꯔ ꯂꯥꯞꯇꯛꯅ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯍꯧꯕ ꯎꯔꯦ꯫ ꯈꯝꯕꯇꯣꯟ ꯊꯨꯅ ꯌꯥꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯐꯨ ꯍꯧꯕ ꯃꯐꯝꯗꯨ ꯇꯥꯟꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯅꯥꯛ ꯌꯧꯕꯗ ꯂꯐꯨ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯆꯤꯡꯃꯥꯏ ꯑꯗꯨꯃꯛ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯀꯔꯝꯅ ꯂꯐꯨ ꯌꯥꯟꯒꯅꯤ? ꯈꯝꯕꯇꯣꯟꯅ ꯂꯐꯨ ꯃꯆꯥ ꯃꯆꯥ ꯈꯟꯗꯨꯅ ꯃꯈꯨꯠꯅ ꯊꯨꯗꯦꯛꯅꯕ ꯂꯥꯛꯅꯩ꯫ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯃꯍꯤ ꯈꯔ ꯑꯗꯨ ꯊꯛꯏ꯫ ꯈꯧꯔꯥꯡꯕ ꯈꯔ ꯃꯈꯩꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯆꯥꯟꯅꯅ ꯄꯨꯡꯀꯣꯛ ꯀꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯅꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟꯅ ꯏꯁꯤꯡ ꯊꯤꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯏꯁꯤꯡ ꯊꯤꯕ ꯈꯪꯗ꯭ꯔꯕꯗ ꯈꯝꯕꯇꯣꯟ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯃꯥꯏꯀꯩ ꯃꯔꯤ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯅꯨꯡꯁꯥꯁꯨ ꯐꯅ ꯁꯥꯏ, ꯑꯇꯤꯌꯥꯁꯨ ꯄꯨꯝꯁꯦꯡ ꯁꯦꯡꯏ꯫ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥ ꯑꯗꯨ ꯈꯔ ꯇꯦꯛꯈꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯠꯀ ꯏꯔꯣꯏꯅꯅ ꯇ꯭ꯔꯣꯡ ꯇ꯭ꯔꯣꯡ ꯂꯥꯎꯕ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯈꯝꯕꯇꯣꯟꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯃꯈꯣꯜ ꯇꯥꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯄ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤꯠ ꯂꯦꯞꯈ꯭ꯔꯕꯗ ꯏꯁꯤꯡ ꯃꯈꯣꯜꯗꯨ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯠꯅ ꯑꯃꯨꯛ ꯑꯃꯨꯛ ꯍꯨꯝꯂꯛꯄꯗ ꯏꯁꯤꯡ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤꯕꯒꯤ ꯃꯇꯤꯛ ꯏꯁꯤꯡ ꯃꯈꯣꯜ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯛꯅ ꯇꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯎꯅꯥ ꯋꯥꯅꯥ ꯀꯌꯥꯗꯨ ꯍꯥꯏꯗꯣꯛ ꯍꯥꯏꯗꯣꯛꯇꯨꯅ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯗ ꯈꯣꯡꯀꯥꯞ 100ꯒꯤ ꯃꯅꯨꯡꯗ ꯆꯤꯡꯗꯒꯤ ꯇ꯭ꯔꯣꯡ ꯇ꯭ꯔꯣꯡ ꯂꯥꯎꯅ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯈꯣꯡ ꯑꯃ ꯎꯔꯦ꯫ ꯈꯨꯠꯂꯩ ꯊꯨꯅ ꯈꯝꯕꯇꯣꯟ ꯈꯣꯡ ꯑꯗꯨ ꯇꯥꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯃꯥꯡꯃꯛꯇꯗ ꯆꯥꯎꯔꯕ ꯁꯥ ꯑꯃꯁꯨ
ꯈꯣꯡ ꯑꯗꯨꯗ ꯅꯣꯟꯊꯗꯨꯅ ꯏꯁꯤꯡ ꯆꯣꯞ ꯆꯣꯞ ꯊꯛꯂꯤ꯫ ꯁꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯃꯕꯨꯕꯣꯛꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗꯒꯤ ꯁꯥꯒꯠꯇꯨꯅ ꯃꯗꯨ ꯀꯩꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯇꯁꯦꯡꯅꯃꯛ ꯈꯝꯕꯇꯣꯟ ꯀꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯏꯕꯨꯕꯣꯛꯅꯗꯤ ꯀꯩꯅ ꯃꯤ ꯆꯥꯏ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯀꯩꯅ ꯆꯥꯗꯨꯅ ꯁꯤꯕꯁꯨ ꯁꯤꯕ, ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯗꯨꯅ ꯁꯤꯕꯁꯨ ꯁꯤꯕ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯟꯊꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯊꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯤꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯀꯩ ꯑꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯈꯝꯕꯇꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯨꯝꯅ ꯅꯥꯔꯛꯇ ꯆꯪꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯊꯣꯏꯅ ꯀꯤꯔꯨꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯩ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯆꯥꯗꯦꯗꯅ꯫ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗꯒꯤ ꯍꯧꯅ ꯏꯁꯤꯡ ꯊꯛꯄ ꯐꯪꯂꯛꯇ꯭ꯔꯕ ꯈꯝꯕꯇꯣꯟ ꯃꯕꯨꯛ ꯄꯦꯟꯅ ꯏꯁꯤꯡ ꯊꯛꯂꯦ꯫ ꯏꯁꯤꯡ ꯐꯪꯗꯕꯗꯒꯤ ꯀꯨꯏꯅ ꯁꯨꯔꯛꯇ꯭ꯔꯕ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯊꯣꯛ ꯆꯥꯝꯊꯣꯛꯂꯦ꯫ ꯃꯁꯥ ꯄꯨꯝꯕꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯈ꯭ꯔꯦ꯫ ꯃꯁꯥ ꯏꯇꯦꯛ ꯇꯦꯛꯈꯠꯈ꯭ꯔꯦ꯫ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯊꯥꯗꯣꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯅꯤꯡꯕꯒꯤ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯆꯤꯡꯁꯥꯡꯒꯤ ꯆꯤꯡꯁꯥꯡ ꯉꯥꯛꯇ ꯄꯔꯦꯡ ꯄꯔꯦꯡ ꯂꯩꯈꯤ꯫ ꯃꯃꯤꯠꯅ ꯎꯕ ꯐꯪꯕ ꯃꯐꯝ ꯐꯥꯎꯕ ꯆꯤꯡꯒꯤ ꯑꯁꯥꯡꯕꯒ ꯑꯇꯤꯌꯥꯒꯤ ꯁꯪꯕꯥꯅꯕ ꯃꯆꯨꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈꯤ꯫ ꯈꯝꯕꯇꯣꯟ ꯀꯗꯣꯝꯗ ꯆꯠꯂꯒ ꯃꯌꯨꯝ ꯌꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯇꯨꯝꯕ ꯍꯤꯞꯄ ꯈꯪꯗꯅ ꯈꯝꯕꯇꯣꯟ ꯆꯠꯂꯤ꯫ ꯊꯦꯡꯅꯕ ꯎꯍꯩ ꯋꯥꯍꯩ ꯆꯥꯏ, ꯊꯦꯡꯅꯕ ꯏꯁꯤꯡ ꯊꯛꯏ꯫ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤꯗꯃꯛꯇꯁꯨ ꯊꯣꯏꯅ ꯋꯥꯗ꯭ꯔꯦ꯫ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯆꯥꯕ ꯐꯪꯗꯕ ꯂꯩꯇꯦ꯫ ꯆꯥꯕ ꯌꯥꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥꯅ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯍꯧꯔꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯂꯕꯁꯨ ꯈꯝꯕꯇꯣꯟ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯂꯛꯇꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯦ꯫ ꯁꯨꯔꯨꯡꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯝꯂꯛꯇ꯭ꯔꯕꯅꯤ꯫ ꯆꯤꯡꯁꯥꯡꯗꯁꯨ ꯅꯨꯃꯤꯠ 4-5ꯅꯤ ꯑꯃꯨꯛ ꯆꯠꯂꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯨꯝꯅꯤꯡꯕꯅꯁꯨ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯊꯒꯦ ꯈꯜꯂꯤ꯫ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞꯇ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯆꯤꯡꯗꯣꯟꯂꯣꯝꯗ ꯈꯔ ꯍꯥꯏꯒꯠꯂꯒ ꯂꯩꯇꯦꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ, ꯎ ꯋꯥꯁꯨ ꯄꯪꯍꯧꯗ ꯍꯧꯕ, ꯅꯥꯄꯤ ꯉꯥꯛꯇ ꯏꯁꯪ ꯁꯪꯅ ꯍꯧꯕ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯝꯕꯇꯣꯟ ꯃꯇꯥ ꯆꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯍꯤꯞꯊꯔꯦ꯫ ꯑꯁꯨꯝꯅ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯂꯛꯇ꯭ꯔꯕꯗ ꯈꯝꯕꯇꯣꯟ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯀꯅꯥꯅꯁꯨ ꯍꯧꯗꯣꯛꯄꯗ ꯇꯥꯔꯔꯣꯏ꯫ ꯈꯝꯕꯇꯣꯟ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯑꯃꯗꯤ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏ꯫ ꯃꯐꯤ ꯀꯧꯇꯛꯅ ꯁꯦꯠꯂꯤ, ꯐꯨꯔꯤꯠ ꯂꯤꯠꯇꯦ, ꯐꯤ ꯏꯟꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯄꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯤꯑꯣꯏꯕ ꯃꯁꯛ ꯎꯔꯛꯇ꯭ꯔꯕ ꯈꯝꯕꯇꯣꯟ ꯇꯥꯏꯕꯪ ꯃꯤ ꯎꯕꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯨꯝꯅꯒꯤ ꯃꯤꯒ ꯃꯑꯣꯡ ꯈꯔ ꯃꯥꯟꯅꯗꯕꯗꯨꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯃꯍꯥꯛꯅ ꯃꯌꯥꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯋꯥꯕ ꯇꯥꯔꯨꯔꯕ, ꯃꯌꯨꯝ ꯍꯟꯐꯝ ꯈꯪꯗ꯭ꯔꯕ, ꯂꯃꯥꯡꯅꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯃꯁꯥꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯈꯝꯕꯇꯣꯟꯒꯤ ꯂꯣꯜ ꯑꯗꯨ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯈꯝꯕꯇꯣꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ ꯈꯪꯕꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨ ꯏꯈꯪ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯏꯅꯁꯨ ꯈꯝꯕꯇꯣꯟꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯛꯏ, ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯣꯟ ꯑꯗꯨ ꯈꯝꯕꯇꯣꯟ ꯑꯃꯠꯇ ꯈꯪꯗꯦ꯫ ꯈꯝꯕꯇꯣꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯃꯈꯨꯠꯅꯦ ꯃꯁꯥꯅꯦ ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯨꯕ ꯑꯃꯗꯤ ꯌꯨꯝ ꯌꯧꯅꯕ ꯂꯝꯕꯤ ꯈꯪꯗꯕꯒꯤ ꯋꯥꯔꯤ ꯀꯌꯥꯗꯨ ꯂꯤꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ, ꯑꯗꯨꯒ ꯚꯥꯞ ꯇꯥꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯆꯠꯁꯤ, ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯒ ꯃꯌꯨꯝ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯤ꯫ ꯃꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒ ꯁꯨꯝ ꯆꯠꯃꯤꯟꯅꯕꯗ ꯃꯌꯥꯝꯗꯨ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯗꯕ ꯃꯈꯩ ꯋꯥ ꯄꯪꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯆꯤꯡꯊꯛ ꯑꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ꯫
Makhoi phana sangna chatle. Chingdon amada kakhatli, amuk kumthai. Chingchepta amuk chatli, chingkhongda amuk chatli. Phana kuina amadi phana sangna chatlaba matungda chingdon amada yum khara taba urai. Khambaton harawi. Madu makhoi mayam adugi mayum soidana oiramgani khalli. Hairagumdana makhoi chingdon adu tamna kakhatli. Maton yauraba matamdadi yum khara tanatlamdre. Yum phana yamna taba khun ama oiramle. Makhoina khun aduda changkhibada khun aduda leiramba miyam mayumdagi chenthoraktuna tumin yengi. Wadi amata ngangnade. Makhoina Khambatonbu khun adugi miyamgidamak leiba yum amada pusili. Mi amadi sa kayagi makok sarutana ningthijana leitenglaba ka amada tangbal amada phamduna nupa ama leirami. Khambatonbu puragliba mayam aduna Khambatonbu mamangda thamlaga makok nonna khurumi. Khambatona khalli nupa asi makhoigi ningthau oiramba tai. Asum khanduna Khambatonsu mangak nonna khurumi. Ningthau aduna Khambatonda wa khara nganglai adubu Khambaton amata khangba ngamde. Adum oinamak Khambatona mahakpu nungsibinaba haiduna mahakna mayumdagi thoklakpa surungda leluba kamdauna thorakpa amadi mayum hanpham khangdabagi wari kaya adu mathang lirei. Mahakna surung changlubagi praman oina phireida yepliba mani mukta amadi ngabongda kiriba mani mukta macha singdu utli. Mahakna mani mukta punamak ningthaugi makhongna thamduna katlaga sangna tingthoktuna khurami. Ningthauna momon noi Khambaton ningthauna nokpa ubada mahakpu chanbire nungsire khanduna haraujai. Ngaihak leiraga ningthauna wa khara hairei. Makhoi mayam adu ningthaubu khurumlaga Khambatonbu puduna thorakle. Makhoina mahakpu yum amada puraklaga ka amada thambire. Makhoi atai loinamak chatkhre. Khambaton mathanta ngaihauri. Ngaihak leiraga mi khara changlaklaga mahaki chana thaknaba pochai kaya pire. Khambatona yengbada chak amadi hauraba samatum thongba yauri. Tasingba makti Khambaton mayumdadi ngadagi hena sa mukta charaktri. Adubu hingnabagidamak surungda leiringaida mahak sekpi phauba charakhibani. Khambatona sadumsing adu hauna chaba taki. Asumna Khambaton mafam aduda lelakpa phana kuirakle. Mahak chaba thakpa marang kaibadagi masa phare noi pele. Tha anirom leiraga khun adugi kumai ama tawi. Khul adugi miyam nupa nupi pakhang laisabising harau tayamna irang langi. Thang ta paiduna jagoi sai isai sai. Acha athak kaya langduna chamin thakbinai. Khambatonsu makhoigi marakta yawi. Chai thai harauna kumai yengi. Numit tarakle hanagum mi amani laktuna Khambatongi chana thaknaba purai. Mahak chak ising charaga tumkhre. Hek tumkhibada Khambaton mang ama mangi. Mangaduda mahak khunnaduda adu maklai haiduna taurami. Mi khara laklaga mahakpu punduna pui. Laisang amagi mamangda mahakpu thauraba thang amana mangakkakke haibagi mawongda urami. Matam aduda Khambatongi mamana laurai. Imagi ibungo Khambaton ima lairi nahak karimata waganu. Ima lairingaida kanamatana ichagi tubum nama sokpa ngamloi. Khambaton mikap khangthok thoi phamungdagi phuk hawatli. Michik mirakhol amatta tade mahak mangni haiba khangle. Khambaton mama masak khanghaude mahak pokpaga mama laikhide hai. Adubu magi mamangda mamagi masak utlamba amadi makhol tahalamba adu Khambatongi mamitta sangsang uduna leire. Khonjelduna manakongda khonthang yeina ngangduna leire. Ahin nongsoiba mahak mamit usinba ngamdre tumpham khangdre. Thoklaba yaba khudong thiba kaya khallubada mahak mafamdu thadoktuna chenkhirge khalle. Ahing mamai oirakle nongalamdai yaurakle. Yengondagi yenbasingna khongba haurai. Nongandringaida mafam adudagi lapna chatkidaba yade khalladuna Khambaton phamungdagi haugatli. Thong hangdoktuna yengbada pungmam mami karisu amata uba phangde. Mahak nason pikna khuning kangduna mapal thorakle. Adubu kadomda chatkani lambi su khangde.
ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯗꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯃꯗ ꯍꯦꯛꯇ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯈꯨꯟ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯆꯤꯡꯒꯤ ꯁꯨꯛꯂꯕ ꯃꯣꯡꯁꯣꯡ ꯑꯃ ꯌꯧꯔꯛꯂꯤ꯫ ꯁꯨꯛꯂꯕ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯝꯕꯇꯣꯟ ꯀꯟꯅ ꯆꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯎꯔꯤ ꯋꯥꯔꯤꯗ ꯃꯈꯣꯡ ꯂꯧꯗꯨꯅ ꯎꯞꯊꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯞꯇꯛꯅ ꯍꯨꯏ ꯈꯣꯡꯕ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯇꯥꯔꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯨꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯃꯛꯇꯗ ꯂꯩꯔꯝꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯍꯨꯏꯗ ꯅꯠꯇꯅ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄ ꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡ ꯊꯥꯕ ꯑꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯂꯋꯥꯏꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯐꯥꯏ꯫ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ, ꯅꯣꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯡꯂꯣꯝꯗ ꯀꯟꯅ ꯏꯟꯊꯨꯗꯨꯅ ꯈꯝꯕꯇꯣꯟ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯇꯨꯡꯕꯨꯅꯔꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯈꯨꯟ ꯌꯧꯕꯗ ꯅꯣꯡ ꯄꯨꯝꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯤꯌꯥꯝꯅ ꯀꯨꯝꯃꯩ ꯌꯦꯡꯕꯒꯨꯝ ꯂꯦꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯅ ꯈꯝꯕꯇꯣꯟꯕꯨ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯤ꯫ ꯊꯥꯡ ꯑꯆꯧꯕ ꯄꯥꯏꯕ ꯁꯥꯅꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯂꯗꯨꯅ ꯈꯝꯕꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯌꯥꯊꯪ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯊꯣꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨ ꯏ ꯃꯨꯛ ꯉꯥꯡꯅ ꯁꯥꯎꯗꯨꯅ ꯈꯝꯕꯇꯣꯟꯗ ꯌꯦꯡꯏ꯫ ꯅꯪꯅ ꯐꯅ ꯆꯦꯟꯗꯨꯅꯁꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯈꯔ ꯈꯔ ꯉꯥꯡꯂꯒ ꯐꯥꯛ ꯐꯥꯛ ꯅꯣꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯗꯨꯅ ꯃꯤꯌꯥꯝꯅ ꯆꯣꯡ ꯐꯟꯗꯨꯅ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯊꯥꯡ ꯄꯥꯏꯕ ꯁꯥꯅꯣꯏꯕ ꯅꯨꯄꯥ ꯑꯗꯨ ꯊꯥꯡ ꯑꯗꯨ ꯂꯦꯡꯊꯣꯟꯅꯗꯨꯅ ꯈꯝꯕꯇꯣꯟꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯦꯞꯄꯤ꯫ ꯀꯨꯝꯃꯩ ꯑꯗꯨꯗ ꯃꯤꯌꯥꯝꯗꯨ ꯃꯃꯤꯠ ꯑꯣꯟꯗꯕ ꯃꯈꯩ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯏ꯫ ꯅꯤꯡꯊꯧ ꯊꯥꯡ ꯄꯥꯏꯕ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯀꯨꯝꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯏ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯌꯥ ꯀꯥꯅ ꯌꯦꯡꯏ꯫ ꯃꯔꯛ ꯑꯁꯤꯗ ꯈꯝꯕꯇꯣꯟꯅ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯅ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯣꯛꯄ ꯂꯥꯛꯅꯩ, ꯊꯗꯠꯄ ꯂꯥꯛꯅꯩ꯫ ꯑꯗꯨꯕꯨ ꯆꯥꯎꯈ꯭ꯔꯕ ꯊꯧꯔꯤ ꯑꯗꯨ ꯊꯗꯠꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯈꯝꯕꯇꯣꯟꯅ ꯃꯃꯪꯗ ꯎꯈꯤꯕꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯕꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯗꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯈꯟꯈ꯭ꯔꯦ꯫ ꯃꯕꯨꯕꯣꯛꯅ ꯆꯤꯡꯗ ꯀꯥꯒꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯕꯨꯕꯣꯛꯅ ꯍꯥꯏꯕ ꯋꯥꯍꯩ ꯏꯟꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯅꯪꯂꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯩꯖꯩ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯋꯥꯖꯁꯅꯨ ꯍꯥꯏꯗꯅ ꯃꯊꯟꯇꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯃꯊꯟꯇ ꯊꯦꯝꯖꯤꯟꯖꯩ꯫ ꯈꯝꯕꯇꯣꯟ ꯃꯌꯨꯝ ꯌꯧꯗꯅ ꯃꯕꯨꯕꯣꯛ ꯎꯅꯗꯅ ꯁꯤꯔꯒꯅꯤ ꯈꯟꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯁꯤꯟꯊꯩ꯫ ꯅꯥꯟꯊꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯃꯕꯨꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯅꯤꯡꯁꯤꯡꯖꯩ꯫ ꯃꯃꯪꯗ ꯃꯃꯥꯅꯤ ꯍꯥꯏꯅ ꯎꯠꯄꯤꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯃꯊꯃꯣꯏꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯁꯤꯅꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯌꯥꯝꯅ ꯀꯨꯝꯃꯩꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯈꯝꯕꯇꯣꯟꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯣ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯈꯝꯕꯇꯣꯟ ꯃꯃꯥꯂꯣꯟ ꯑꯃꯨꯛꯇ ꯇꯥꯕ ꯐꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯕ ꯇꯥꯟꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯣꯜꯗ ꯋꯥ ꯉꯥꯡꯂꯛꯄ ꯇꯥꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯎꯕ ꯐꯪꯍꯧꯗꯦ꯫ ꯃꯈꯣꯜꯗꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯍꯧꯕꯇꯅꯤ꯫ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯃꯤꯔꯛꯇ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯑꯍꯤꯡꯗ ꯆꯦꯟꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯜꯂꯤ꯫ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯤ꯫ ꯈꯝꯕꯇꯣꯟ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯆꯦꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛ ꯆꯣꯛꯊꯕꯅ ꯃꯈꯥ ꯇꯥꯅ ꯆꯦꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯦꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯆꯦꯟꯕ ꯍꯦꯛ लेपदा महाकपु अमुक फाखिगद्रा खनबदगी महाक लेप्पा लेतना चेली अदुबु चेली हाइबदु मंगाई मंगम इसान सानदे करिगुम्बदा खुदी थिजिंदुना लैमाइदा उपथुना तुसिली करिगुम्बदा उरी वारीना पंदुना तुसिली मसा पुंबा इपोप पोपले तिंखंगी तिंखंग ngakta खोटपदा मसादु इहिंग नहिंग छारे अदुबु कईना तानरबा सजीगुम खंबतोन हिंगनबा चेली
ꯀꯔꯤꯒꯨꯝꯕꯗ ꯉꯝꯂꯕ ꯆꯤꯡꯗꯣꯟꯗ ꯆꯦꯟꯈꯠꯂꯤ, ꯀꯔꯤꯒꯨꯝꯕꯗ ꯉꯝꯂꯕ ꯆꯤꯡꯆꯦꯞꯇ ꯆꯦꯜꯂꯤ꯫ ꯈꯝꯕꯥꯇꯣꯟ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯈ꯭ꯔꯦ꯫ ꯃꯁꯥꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯏꯜꯂꯤꯕ ꯐꯤꯔꯣꯜ ꯑꯗꯨ ꯍꯨꯃꯥꯡꯅ ꯅꯣꯡ ꯆꯣꯠꯄꯒꯨꯝ ꯆꯣꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯦꯟꯅ ꯆꯦꯟꯅ ꯉꯥꯕꯣꯡ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯤ꯫ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯨꯝꯗꯣꯛꯄꯗ ꯍꯨꯃꯥꯡꯅ ꯏꯁꯤꯡꯒꯨꯝꯅ ꯇꯥꯔꯛꯏ꯫ ꯐꯨꯔꯤꯠ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯁꯥ ꯑꯗꯨ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯈꯝꯕꯥꯇꯣꯟ ꯍꯦꯟꯅ ꯀꯟꯅ ꯆꯦꯟꯈꯠꯂꯤ, ꯂꯦꯞꯇꯅ ꯆꯦꯜꯂꯤ꯫ ꯆꯦꯟꯅ ꯆꯦꯟꯅ ꯃꯔꯛ ꯃꯔꯛꯇ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯏ, ꯇꯥꯟꯅꯔꯛꯂꯕꯣꯏꯗ ꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯤ ꯇꯥꯔꯤ ꯇꯧꯔꯛꯄꯗ ꯈꯝꯕꯥꯇꯣꯟ ꯆꯦꯟꯕ ꯂꯦꯞꯂꯦ꯫ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯜꯂꯒ ꯇꯥꯝꯅ ꯇꯥꯝꯅ ꯌꯦꯡꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯥꯟꯅꯔꯛꯄꯒꯤ ꯁꯃꯤꯟ ꯐꯪꯗꯦ, ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯗꯦ꯫ ꯃꯍꯥꯛ ꯀꯌꯥꯝ ꯂꯥꯞꯅ ꯆꯦꯜꯂꯛꯂꯕꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯆꯤꯡꯂꯣꯜ ꯀꯌꯥ ꯂꯥꯟꯅ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯍꯥꯛ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯅꯪꯂꯔꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯦ꯫ ꯐꯝꯊꯒꯦ ꯍꯣꯠꯅꯕꯗ ꯈꯪꯍꯧꯗꯅ ꯂꯣꯡꯅ ꯇꯨꯈ꯭ꯔꯦ, ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯈꯝꯕꯥꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯟꯊꯔꯨꯔꯕꯒꯦ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯥ ꯑꯗꯨ ꯏꯆꯣꯛ ꯆꯣꯛꯊꯩ, ꯍꯧꯒꯠꯀꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯆꯣꯛꯊꯃꯟꯈꯤꯕꯅ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯃꯈꯣꯡ ꯑꯅꯤꯗꯨ ꯆꯤꯛ ꯆꯤꯛ ꯂꯥꯎꯅ ꯑꯅꯥꯕ ꯐꯥꯎꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯃꯠꯇ ꯊꯤꯕ ꯉꯝꯗꯕꯅ ꯃꯇꯝ ꯀꯨꯏꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯈꯝꯕꯥꯇꯣꯟ ꯆꯣꯛꯊꯕ ꯐꯔꯦ, ꯂꯦꯡ ꯑꯣꯠꯄ ꯉꯝꯂꯦ, ꯍꯧꯒꯠꯇꯨꯅ ꯐꯝꯕꯁꯨ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯒꯠꯀꯦ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯨꯏꯅ ꯅꯥꯔꯛꯂꯕꯒꯨꯝ ꯏꯁꯣꯟ ꯁꯣꯟꯕꯒꯨꯝ ꯇꯧꯏ꯫ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯈꯝꯕꯥꯇꯣꯟ ꯍꯧꯒꯠꯂꯤ꯫ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯏ, ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯀꯗꯒꯦ ꯑꯃꯗꯤ ꯀꯗꯣꯝꯗ ꯄꯥꯡꯅ ꯆꯠꯂꯒ ꯃꯌꯨꯝ ꯌꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯍꯥꯛ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯀꯨꯏꯅ ꯆꯥꯔꯛꯇꯕꯅ ꯃꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯠꯅ ꯆꯠꯅ ꯎꯍꯩ ꯋꯥꯍꯩ ꯑꯃꯗꯤ ꯏꯁꯤꯡꯈꯣꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯐꯪꯂꯦ꯫ ꯈꯝꯕꯥꯇꯣꯟ ꯍꯦꯛꯇꯨꯅ ꯆꯥꯔꯦ꯫ ꯃꯍꯥꯛ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡꯈꯣꯡ ꯑꯃꯁꯨ ꯊꯦꯡꯅꯔꯦ꯫ ꯏꯁꯤꯡ ꯄꯦꯟꯅ ꯊꯛꯆꯤꯜꯂꯦ꯫ ꯆꯣꯛꯊꯔꯕ ꯃꯁꯥꯗꯨ ꯈꯔ ꯇꯦꯛꯈꯠꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯈꯣꯡ ꯑꯗꯨꯗ ꯏꯔꯨ ꯃꯥꯏꯊꯖꯊꯣꯛꯂꯦ꯫ ꯃꯐꯤ ꯃꯔꯣꯜ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯦ꯫ ꯈꯝꯕꯥꯇꯣꯟ ꯃꯁꯥ ꯇꯦꯛꯈꯠꯂꯦ꯫ ꯍꯥꯟꯅ ꯋꯥꯔꯝꯕ ꯆꯣꯛꯊꯔꯝꯕ ꯄꯨꯝꯅꯃꯛ ꯐꯔꯦ꯫ ꯈꯝꯕꯥꯇꯣꯟ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯀꯌꯥ ꯑꯁꯨꯝ ꯆꯠꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯂꯛꯀꯤ ꯁꯥ ꯀꯩ ꯀꯌꯥ ꯊꯦꯡꯅꯩ꯫ ꯃꯃꯥꯡꯃꯛꯇꯗ ꯀꯩꯅ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯃꯣꯡꯁꯣꯡ ꯑꯃꯗꯒꯤ ꯅꯥꯔꯛ ꯑꯃ ꯇꯥꯅ ꯋꯥꯡꯅ ꯆꯣꯡꯗꯨꯅ ꯆꯠꯈꯤꯕ ꯊꯦꯡꯅꯩ꯫ ꯈꯝꯕꯥꯇꯣꯟ ꯃꯕꯨꯛꯅꯤꯡꯗ ꯊꯨꯀꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯁꯨ ꯁꯖꯤ ꯁꯉꯥꯏ ꯀꯥꯡꯂꯨꯞ ꯀꯥꯡꯂꯨꯞ ꯁꯥꯟꯅꯔꯝꯕ ꯊꯦꯡꯅꯩ꯫ ꯈꯝꯕꯥꯇꯣꯟ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯈꯝꯕꯥꯇꯣꯟꯅ ꯈꯜꯂꯤ, ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤꯕꯨ ꯆꯤꯡ ꯃꯥꯟ ꯅꯥꯔꯛꯁꯤꯡꯂꯛꯇ ꯑꯁꯨꯃꯛ ꯄꯨꯟꯁꯤ ꯃꯔꯦꯜꯂꯤ, ꯑꯐꯪ ꯑꯐꯪꯕ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯃꯍꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯌꯨꯝꯇꯕꯨ ꯑꯁꯨꯛ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯈꯟꯖꯕꯇꯅꯤ꯫ ꯈꯜꯂꯨ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯃꯌꯨꯝ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯕꯨꯕꯣꯛ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯅ ꯈꯝꯕꯥꯇꯣꯟ ꯆꯤꯡꯗꯣꯟ ꯑꯃꯗꯒꯤ ꯆꯤꯡꯗꯣꯟ ꯑꯃ ꯂꯥꯟꯅ ꯆꯠꯂꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗ ꯎꯈꯣꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯉꯥꯊꯗꯨꯅ ꯇꯨꯝꯃꯤ꯫ ꯑꯌꯨꯛ ꯅꯣꯡ ꯐꯨꯡꯉꯥꯟꯕꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯥꯇꯣꯟ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯠꯂꯛꯂꯤ꯫ ꯅꯣꯡꯃ ꯅꯣꯡ ꯉꯥꯂꯤ ꯉꯥꯂꯤ ꯇꯧꯕꯗ ꯃꯍꯥꯛ ꯆꯤꯡꯗꯣꯟ ꯑꯃꯗ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯗꯣꯟꯗꯒꯤ ꯍꯨꯟꯗꯣꯔꯛꯄꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯆꯤꯡꯗꯣꯟ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯆꯤꯡꯃꯥꯏ ꯑꯗꯨ ꯄꯨꯝꯂꯪ ꯂꯪꯏ꯫ ꯈꯝꯕꯥꯇꯣꯟ ꯉꯛꯏ꯫ ꯃꯍꯥꯛ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯁꯦꯡꯅꯃꯛ ꯆꯤꯡꯃꯥꯏ ꯑꯗꯨ ꯃꯤꯡꯁꯦꯜꯒꯨꯝꯅ ꯏꯔꯪ ꯂꯪꯏ꯫ ꯃꯍꯥꯛꯅ ꯂꯪꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯂꯗꯨꯅ ꯆꯤꯡꯗꯣꯟꯗꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯀꯨꯝꯊꯩ꯫ ꯆꯤꯡꯃꯥꯏ ꯑꯗꯨ ꯑꯔꯪꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯎ ꯋꯥꯁꯨ ꯑꯃꯠꯇ ꯍꯧꯗꯦ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯌꯦꯡꯕꯗ ꯃꯤꯡꯁꯦꯜꯒꯨꯝꯅ ꯁ꯭ꯔꯤꯠ ꯁ꯭ꯔꯤꯠ ꯅꯥꯜꯂꯤ꯫ ꯑꯔꯪꯕ ꯑꯗꯨꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯈꯝꯕꯥꯇꯣꯟꯒꯤ ꯃꯃꯤꯠꯇꯨ ꯏꯊꯛ ꯊꯛꯏ꯫ ꯃꯍꯥꯛꯅ ꯆꯤꯡꯈꯣꯡ ꯐꯥꯎꯕ ꯀꯨꯝꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯀꯨꯝꯊꯩ, ꯑꯗꯨꯕꯨ
ꯈꯣꯡꯐꯝ ꯃꯇꯥ ꯑꯃ ꯆꯥꯍꯧꯗꯕꯗꯒꯤ ꯈꯝꯕꯇꯣꯟ ꯂꯣꯈꯥ ꯇꯥꯅ ꯑꯣꯟꯊꯈ꯭ꯔꯦ꯫ ꯄꯥꯏꯐꯝ ꯂꯩꯇꯕꯅꯤ, ꯊꯣꯏꯗꯣꯛꯅ ꯑꯅꯥꯟꯕ ꯃꯐꯝꯒ ꯑꯣꯏꯕꯅꯤ ꯈꯝꯕꯇꯣꯟ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯊꯈ꯭ꯔꯦ꯫ ꯂꯣꯈꯥꯗ ꯈꯝꯕꯇꯣꯟ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯃꯤꯡꯁꯦꯜꯒꯨꯝ ꯂꯪꯂꯕ ꯎ ꯋꯥ ꯑꯃꯠꯇ ꯍꯧꯗꯕ ꯆꯤꯡꯇꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝꯗꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯂꯪꯂꯕ ꯆꯤꯡꯁꯥꯡꯇꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯈꯤ꯫ ꯃꯊꯛꯇ ꯁꯦꯡꯂꯕ ꯑꯇꯤꯌꯥ ꯎꯏ꯫ ꯈꯝꯕꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯆꯣꯡ ꯐꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯃꯉꯛꯁꯝꯒꯤ ꯑꯗꯨꯋꯥꯏꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯏ ꯈꯔ ꯊꯣꯛꯄ ꯊꯦꯡꯅꯩ꯫ ꯂꯨꯈꯝꯒꯤ ꯑꯗꯨꯋꯥꯏꯗ ꯈꯔ ꯁꯣꯛꯂꯦ, ꯑꯗꯨꯕꯨ ꯑꯗꯨꯛꯍꯥꯛꯅ ꯁꯥꯊꯤꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦ꯫ ꯈꯨꯔꯥꯏꯅꯆꯤꯡꯕ ꯈꯔ ꯈꯔ ꯍꯨꯕꯥꯠꯂꯤ꯫ ꯈꯝꯕꯇꯣꯟ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝꯗꯝ ꯑꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯐꯝꯗꯨ ꯋꯥꯡꯂꯕ ꯆꯤꯡꯇꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯀꯣꯏꯁꯤꯜꯂꯤ꯫ ꯆꯤꯡꯁꯥꯡ ꯈꯨꯗꯤꯡꯃꯛ ꯃꯤꯡꯁꯦꯜꯒꯨꯝꯅ ꯂꯪꯏ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯂꯝꯗꯝ ꯑꯗꯨꯁꯨ ꯏꯔꯪ ꯂꯪꯏ꯫ ꯂꯩꯕꯥꯛ ꯃꯁꯛ ꯎꯕ ꯐꯪꯗꯦ꯫ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯠꯇ ꯍꯧꯗꯦ꯫ ꯂꯪꯂꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯛꯇꯣꯛꯅꯕ ꯂꯥꯛꯅꯩ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯐꯛꯇꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯒꯨꯝ ꯈꯜꯂꯨꯏ, ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯛꯇꯣꯛꯄ ꯉꯝꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯉꯛꯏ꯫ ꯃꯍꯥꯛꯅ ꯐꯛꯂꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯄꯥꯕ ꯃꯤꯡꯁꯦꯜꯒꯨꯝꯕ ꯏꯔꯪ ꯂꯪꯕ ꯃꯔꯣꯜ ꯃꯔꯣꯜ ꯂꯣꯟꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯃꯐꯝ ꯑꯗꯨ ꯆꯤꯡ ꯂꯣꯛꯇꯥꯏ ꯄꯨꯝꯅꯃꯛꯇꯨ ꯍꯥꯏꯔꯤꯕ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯀꯨꯞꯇꯨꯅ ꯂꯩꯕ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯈꯝꯕꯇꯣꯟꯅ ꯈꯪꯂꯦ꯫ ꯃꯍꯥꯛ ꯍꯟꯅ ꯍꯟꯅ ꯀꯌꯥꯔꯛ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯀꯦ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯣꯡꯀꯥꯞ ꯑꯅꯤ ꯁꯨꯅ ꯀꯥꯈꯠꯄ ꯉꯝꯗꯦ, ꯍꯦꯛꯇ ꯅꯥꯟꯊꯔꯛꯏ꯫ ꯈꯝꯕꯇꯣꯟꯅ ꯃꯍꯥꯛ ꯑꯋꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯔꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛ ꯀꯝꯗꯧꯅ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯣꯛꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯀꯗꯒꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ꯫ ꯈꯝꯕꯇꯣꯟ ꯃꯐꯝ ꯑꯗꯨꯗ ꯆꯥꯗ ꯊꯛꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯔꯨꯝ ꯂꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯁꯨꯔꯨꯡꯗ ꯂꯩꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒ ꯀꯔꯤꯁꯨ ꯈꯦꯟꯅꯗꯦ꯫ ꯈꯦꯠꯅꯕ ꯍꯥꯏꯕꯕు ꯁꯨꯔꯨꯡꯗꯅ ꯅꯨꯃꯤꯠ ꯃꯁꯛ ꯎꯕ ꯐꯪꯗꯦ, ꯃꯐꯝꯗꯨꯗꯅ ꯐꯪꯏ꯫ ꯁꯦꯡꯂꯕ ꯑꯇꯤꯌꯥ, ꯉꯧꯔꯕ ꯂꯩꯆꯤꯜ ꯂꯣꯏꯅ ꯎꯕ ꯐꯪꯏ꯫ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯑꯔꯪꯕ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯄꯨꯝꯕ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯁꯤ ꯈꯝꯕꯇꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯇꯝꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯝꯕꯇꯣꯟꯅ ꯀꯥꯈꯠꯅꯕ ꯐꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯑꯃꯠꯇ ꯊꯥꯐꯝ ꯂꯩꯇꯦ, ꯈꯨꯠꯅ ꯄꯥꯏꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯆꯤꯡ ꯑꯗꯨ ꯃꯤꯡꯁꯦꯜꯃꯨꯛ ꯅꯥꯜꯂꯤ, ꯃꯤꯡꯁꯦꯜꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯆꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯂꯣꯛꯅꯨꯡ ꯑꯗꯨꯗ ꯆꯥꯗ ꯊꯛꯇꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯣꯏꯅ ꯑꯁꯨꯝ ꯆꯠꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯒꯨꯝꯕ ꯐꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯣꯛꯈꯤꯕ ꯌꯥꯕ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯂꯤ꯫ ꯃꯐꯝ ꯑꯃꯗ ꯇꯨꯝꯊꯣꯛꯏ, ꯃꯆꯤ ꯑꯃꯗ ꯄꯣꯊꯥꯏ, ꯑꯃꯨꯛ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯆꯥꯅꯕ ꯑꯃꯠꯇ ꯐꯪꯗꯦ, ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯇꯦ, ꯊꯣꯛꯈꯤꯕ ꯌꯥꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯈꯝꯕꯇꯣꯟ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯕꯅ ꯋꯥꯔꯦ, ꯆꯣꯛꯊꯔꯦ꯫ ꯃꯐꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯎꯅꯥ ꯋꯥꯅꯥ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯂꯝꯂꯕꯗꯤ ꯃꯍꯥꯛ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯨ ꯆꯥꯔꯝꯒꯗꯧꯕꯅꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯈꯝꯕꯇꯣꯟꯅ ꯅꯍꯥꯟꯃꯈꯩ ꯑꯃꯨꯛꯇ ꯌꯧꯕ ꯉꯝꯗꯕ, ꯂꯣꯏꯔꯣꯏꯅ ꯉꯝꯈꯤꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯆꯠꯂꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯡ ꯃꯔꯛꯇ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯃꯐꯝꯗꯨ ꯇꯥꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯨꯔꯦꯜ ꯃꯆꯥ ꯑꯃ ꯈꯝꯕꯇꯣꯟꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤ꯫ ꯈꯝꯕꯇꯣꯟꯅ ꯃꯗꯨ ꯃꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯈꯨꯖꯣꯛ ꯊꯛꯏ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕꯣꯏ ꯈꯟꯖꯩ꯫ ꯃꯁꯥ ꯏꯇꯦꯛ ꯇꯦꯛꯈꯠꯂꯤ꯫ ꯃꯍꯥꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯔꯤꯜ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯅꯨꯡꯍꯨꯠꯇꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯇꯣꯞꯄ ꯆꯤꯡꯅꯨꯡꯍꯨꯠ ꯑꯃꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯈꯝꯕꯇꯣꯟꯅ ꯈꯜꯂꯤ, ꯑꯩꯕꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯔꯤꯟꯗ ꯏꯔꯣꯏꯗꯨꯅ ꯆꯠꯈ꯭ꯔꯁꯤꯔꯥ? ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯨꯡꯍꯨꯠ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝ ꯊꯣꯛꯐꯝ ꯈꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯔꯕꯗꯤ
Chaningai thakningai leituduna soidana siba tai. Aduga turel asida iroiduna chatkrabadi laibak leirabadi hingbasu yai. Asumna khanduna Khambaton turel aduda kumthaduna iroiba haurakle. Mahakna iroiduna chatlaba matungda chingnung hut adu pumam mamkhri. Kayam sangna iroiduna chatkhigedage haiba mahak khangde. Makhong makhut hotuna asum chatli. Ising adu lep phangbasu natte. Mahak wabana masa adu pumchok chokthari. Kuina charak thaklaktabagi wabani. Kuina leptana iroirakpagi wabani Khambaton khangpham khangdre. Adugisu mathakta pungmam mamba mafam oibana maikaisu khangde. Mahakna hek khangba haibabu mahak asi isingda iroiri haiba asitani. Karigumbada chinglomda naksilubada chingi lairaida thengsilli. Amuksu khara handoktuna iroi. Amaromda amuk thengjili. Asumna iroibada matam kaya haukhre Khambaton makhatana iroiba hotpa ngamlaktre. Mahak gyan mangkhre. Makhutna hotli. Makhongna kawi haibadu mangai. Mahak khara lupthaba haurakli. Mahak phana kanna hotunasu mangak thangatunasu kanakhidre. Khara asum lupthakibadagi Khambaton masa pumba isingda lupthakre. Khambatona gyan khara tarakpa matamda mahak turel adugi mayaida leiba chauraba nungjaw amagi mathakta leirami. Nung adu isingi imaidagi khara tamak hengatli. Khambatona makoktagi makhong phauba nungi mathakta makhwangdagi makhong phaubana isingi manungda mahakna ahanba gyan khara lakpa matamda mahak kadaida leiribano haibadu khangba ngamde. Masadu ichok chokthabana mahak phuk hek hogatpasu ngamde. Mahakna sum ningsinglakpada mahak amamba chingnung hut adugi manungda choktharaba masadu tawhannabagidamak ngamjabi pangal thaduna makhong makhut hotkibadu ningsinglai. Adugi matungda kari thokibage mahak amata khangba ngamdre. Matam khara leiraga isingda lupluba amadi ising khara yamna thakibana mahak sor chaning tana honba ngamde. Marakta hakthi toina khalli. Khambatona mamit pangthoktuna yengbada nungsa yakna saramba mahakna leiriba mafamdu chingnung hut adu natre adudagi mapandani haiba khangle. Mahakna mamai adu thangatuna koilei leiduna yengbada mahakna leiriba mafam adu ngamlaba wanglaba chingjawanigi marakta leiba turel amagi mayaidani haibasu khangle. Tunglomda yengbada turel adu mitna uba phangba mafam phawbo udri. Mamanglomda yengbada tureldu mamangdagi khitang lapa mafam amada loisinkhibagum ui. Khambatona nung adugi mathakta kakhatlaga yengba matamda turelgi isingdu lokharomda ising chaibi oina ichel kanna haithakri. Ising aduna lokhada yeirubada thorakpa makhol tana mafamdu pumnin nilli. Ising adu lokhagi nungda yeirubada thorakpa ising marikna akoibagi mafam adu lechin thabagumna pungmam mammi. Khambatona khalli laigi nongdamna karigumba ihak nung asida palamdrabadi ihak adumak mikap thoraktana siramlagadabani. Adubu isor haibadu leitabadi natte. Aibu kanbige matagum nungjawasi thambiramduna aibu palhanbiri. Natlamdrabadi ihak turel asigi ichelna iroinana ising chaibi oina lokhada taduna siramlagadabani. Asumna khanduna Khambaton nungaduda hanagum amuk hiptharaga nungjaw adu konjai. Khambatona amuk hanna nungjaw aduda lepkhatuna nak yet amadi akoibada yenglakpada uwa amata haudaba nungjaw amadi nungpak ngakta ngaiba ngamlaba chingsanganina turel adu chapli. Mahakna maikai animak hongduna asum yengbada yum amuk chawba nungjaw kayana chingmai adu thanna leiri. Wangkraba ching adugi maton amada ujaw amatang naitom hauba ui. Mahakna yengkhibada u adu pikna ui. Adubu ching adu wangbana naksilabadi u adu soidana wang chawramgani khalli. Tongan ba mafamsing koina yengluraga Khambatona mafam adudagi tarai-taraina nanthokpa ngamgani haiba thajadre. Mahakna leiriba mafam adugi mawong mataw adu asum yenglaga
ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯨꯅ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛꯇ ꯌꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯝꯕꯇꯣꯟꯅ ꯊꯥꯖꯕ ꯉꯝꯗꯦ꯫ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯕ ꯂꯣꯏꯔꯒ ꯅꯨꯡꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯦ꯫ ꯇꯨꯔꯦꯜ ꯑꯗꯨ ꯊꯣꯏꯅ ꯄꯪꯂꯨ ꯂꯨꯗꯦ, ꯈꯝꯕꯇꯣꯟꯒꯤ ꯃꯈ꯭ꯋꯥꯡ ꯐꯥꯎꯕꯇꯪ ꯌꯧꯏ꯫ ꯇꯨꯔꯦꯜ ꯑꯗꯨ ꯅꯨꯡꯖꯥꯎ ꯑꯃꯗꯤ ꯅꯨꯡꯀꯨꯞꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯂꯦ꯫ ꯇꯣꯔꯕꯥꯟ ꯑꯗꯨ ꯂꯣꯏꯔꯣꯏꯅ ꯉꯝꯈꯠꯂꯒ ꯆꯞ ꯌꯨꯡꯅ ꯉꯝꯂꯕ ꯆꯤꯡ ꯑꯗꯨꯒ ꯑꯃꯠꯇ ꯑꯣꯏꯅ ꯁꯝꯅꯈꯤ꯫ ꯈꯝꯕꯇꯣꯟꯅ ꯇꯣꯔꯕꯥꯟꯒꯤ ꯑꯉꯝꯕ ꯑꯗꯨ ꯀꯥꯈꯠꯂꯒ ꯆꯤꯡ ꯑꯗꯨ ꯀꯥꯈꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯐꯛꯂꯥꯡꯒꯨꯝ ꯆꯞ ꯌꯨꯡꯅ ꯉꯝꯂꯕ ꯆꯤꯡ ꯑꯣꯏꯕꯅ ꯃꯍꯥꯛ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯊꯥꯡꯕ ꯉꯝꯗꯦ꯫ ꯆꯤꯡꯃꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯈꯤꯜꯂꯤꯕ ꯌꯨꯝ ꯑꯃꯨꯛ ꯆꯥꯎꯕ ꯅꯨꯡꯖꯥꯎ ꯀꯌꯥꯗꯨ ꯀꯤꯟꯊꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯜꯂꯒꯗꯧꯔꯕꯣꯏ ꯍꯦꯛ ꯅꯤꯡꯏ꯫ ꯃꯍꯥꯛꯅ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯐꯅ ꯂꯥꯞꯂꯐꯥꯎꯕ ꯆꯠꯇꯨꯅ ꯌꯦꯡꯏ, ꯑꯗꯨꯕꯨ ꯃꯐꯝꯗꯨ ꯁꯥ ꯎꯆꯦꯛ ꯂꯩꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯐꯪꯗꯦ꯫ ꯎ ꯋꯥ ꯍꯧꯗꯕꯅ ꯎꯍꯩ ꯋꯥꯍꯩꯁꯨ ꯑꯃꯠꯇ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯨꯔꯦꯜꯒꯤ ꯅꯥꯀꯜ ꯑꯃꯗ ꯆꯠꯄ ꯃꯈꯩ ꯆꯠꯂꯒ ꯃꯍꯥꯛ ꯇꯨꯔꯦꯜ ꯑꯗꯨ ꯑꯃꯨꯛ ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯇꯣꯔꯕꯥꯟ ꯑꯃꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯇꯣꯔꯕꯥꯟ ꯑꯗꯣꯝꯗ ꯑꯃꯨꯛ ꯀꯣꯏꯅ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯆꯤꯡ ꯀꯥꯒꯦ ꯍꯣꯠꯅꯩ, ꯀꯥꯕ ꯉꯝꯗꯦ꯫ ꯆꯤꯡꯃꯥꯏ ꯑꯅꯤꯗꯨ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯣꯔꯕꯥꯟ ꯑꯅꯤꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣꯠꯈꯩ ꯍꯣꯠꯅꯔꯒ ꯆꯤꯡ ꯀꯥꯕ ꯉꯝꯗ꯭ꯔꯕꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩꯗ ꯅꯨꯃꯤꯠ ꯂꯩꯊꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯤ꯫ ꯈꯝꯕꯇꯣꯟ ꯆꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯕꯅ ꯏꯁꯤꯡꯅ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯇꯣꯔꯕꯥꯟꯗꯒꯤ ꯈꯔ ꯍꯥꯏꯒꯠꯂꯒ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯅꯨꯡꯖꯥꯎ ꯑꯄꯥꯛꯄ ꯑꯃꯗ ꯍꯤꯞꯊꯔꯦ꯫ ꯃꯍꯥꯛ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯑꯁꯨꯝ ꯈꯜꯂꯤ, ꯀꯔꯤꯅꯨꯡꯒꯤꯗꯃꯛ ꯑꯩꯅ ꯏꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯟꯗꯅ ꯆꯤꯡ ꯀꯥꯔꯛꯂꯤꯕꯅꯣ? ꯆꯤꯡ ꯀꯥꯔꯛꯄꯗꯒꯤ ꯀꯌꯥꯗ ꯑꯋꯥꯕ ꯅꯪꯂꯕꯅꯣ? ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯎꯗ꯭ꯔꯦ꯫ ꯑꯇꯩ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯕꯁꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯕ ꯌꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯗꯨꯅ ꯄꯨꯟꯁꯤ ꯂꯦꯜꯂꯒꯦ, ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯜ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨ ꯃꯤꯀꯞ ꯑꯃꯠꯇ ꯇꯨꯝꯊꯗꯅ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯀꯔꯤ ꯑꯃꯠꯇ ꯆꯥꯔꯛꯇꯕ ꯀꯨꯏꯔꯛꯂꯦ꯫ ꯂꯥꯝꯕꯅꯁꯨ ꯈꯪꯐꯝ ꯈꯪꯗ꯭ꯔꯤ꯫ ꯏꯁꯤꯡꯇ ꯊꯛꯇꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯂꯦꯜꯂꯛꯂꯤ꯫ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯅꯣꯡꯃ ꯈꯝꯕꯇꯣꯟꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯑꯁꯨꯝ ꯅꯨꯡ ꯈꯨꯟꯗꯨꯅ ꯁꯥꯟꯅꯕꯗ ꯆꯥꯎꯔꯕ ꯋꯥꯏꯈꯨ ꯑꯃꯈꯛ ꯊꯦꯡꯅꯩ꯫ ꯈꯝꯕꯇꯣꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯏꯈꯨ ꯐꯥꯕ ꯌꯥꯝꯅ ꯍꯩꯔꯛꯏ꯫ ꯁꯉꯥꯏꯊꯦꯜꯒꯤ ꯇꯨꯔꯦꯜ ꯃꯆꯥꯗꯨꯗ ꯃꯍꯥꯛꯅ ꯏꯇꯠ ꯇꯠꯇꯅ ꯋꯥꯏꯈꯨ ꯐꯥꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯈꯝꯕꯇꯣꯟꯅ ꯊꯦꯡꯅꯔꯤꯕ ꯋꯥꯏꯈꯨ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯋꯥꯏꯈꯨꯗꯒꯤ ꯁꯔꯨꯛ 3 ꯆꯥꯎꯏ꯫ ꯃꯍꯥꯛ ꯋꯥꯏꯈꯨ ꯑꯗꯨ ꯐꯥꯔꯦ꯫ ꯑꯇꯩ ꯂꯩꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯨꯔꯦꯜꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯅꯨꯡ ꯃꯔꯛꯇ ꯈꯨꯠ ꯍꯨꯝꯕꯗ ꯋꯥꯏꯈꯨꯅ ꯄꯤꯛ ꯊꯟꯅ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯠ ꯑꯃꯇꯪ ꯍꯨꯝꯕꯗ ꯋꯥꯏꯈꯨ 3-4 ꯐꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯏꯈꯨ 10 ꯐꯥꯔꯒ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯇꯣꯔꯕꯥꯟꯒꯤ ꯅꯨꯡ ꯑꯃꯗ ꯐꯝꯗꯨꯅ ꯈꯝꯕꯇꯣꯟꯅ ꯋꯥꯏꯈꯨꯁꯤꯡ ꯑꯗꯨ ꯆꯥꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯤꯡꯅ ꯆꯥꯕ ꯍꯩꯅꯔꯛꯂꯕꯅꯤꯅ ꯃꯍꯥꯛ ꯋꯥꯏꯈꯨ ꯑꯍꯤꯡꯕ ꯆꯥꯕꯗ ꯊꯣꯏꯅ ꯍꯩꯅꯗꯕ ꯄꯣꯛꯇ꯭ꯔꯦ꯫ ꯋꯥꯏꯈꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯍꯥꯛ ꯏꯁꯤꯡ ꯈꯨꯖꯣꯛ 4-5 ꯊꯛꯆꯤꯜꯂꯦ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯑꯌꯨꯛꯇ ꯇꯨꯔꯦꯜ ꯀꯨꯝꯗꯨꯅ ꯋꯥꯏꯈꯨ ꯐꯥꯕ, ꯆꯥꯕ, ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯇꯨꯅ ꯇꯣꯔꯕꯥꯟ ꯑꯃꯗꯒꯤ ꯑꯃꯔꯣꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ, ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯃꯈꯩ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ, ꯋꯥꯔꯕ ꯃꯇꯝꯗ ꯄꯣꯊꯥꯕ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯇꯨꯝꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯏꯈꯨ ꯊꯤꯕꯗ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯊꯦꯡꯅꯩ꯫ ꯋꯥꯏꯈꯨꯗ ꯆꯥꯕ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯑꯗꯨꯃꯛ ꯆꯥꯏ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯏ꯫ ꯅꯣꯡꯃ ꯍꯧꯈꯤꯕ ꯈꯨꯗꯤꯡ ꯃꯍꯥꯛ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯅꯨꯡ ꯃꯆꯥ ꯑꯃꯃꯝ ꯊꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯅꯨꯡ ꯃꯆꯥ ꯑꯗꯨ ꯑꯃꯃꯝ ꯍꯥꯞꯆꯤꯟꯕꯗ ꯃꯃꯩꯊꯪꯗ ꯅꯨꯡ ꯃꯄꯩ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯔꯦꯞ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯅꯨꯡꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯦꯡꯏ꯫ ꯅꯨꯡ ꯑꯗꯨ 3,348 ꯆꯞ ꯆꯥꯅ ꯁꯨꯔꯦ꯫ ꯈꯝꯕꯇꯣꯟꯅ ꯃꯨꯟꯅ ꯄꯥꯔꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 10, ꯊꯥ 1, ꯅꯨꯃꯤꯠ 8ꯅꯤ ꯁꯨꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫
Khambaton sahi 14 mapung pharakpada yumdagi mapal thoraktuna ching karakhibani. Sahi anirom surung manungda leirure. Sahi amarom chingsangda koichat chatuna lelakli. Sahi 10 romsu chingnung aduda lelakli. Mahak hujik sahi 19 mapung pharakli. Khambatonna sahi 12 mayumdagi chingsang koirakpada thengnarakpa awa nungai kaya mathang mathang ningsingi. Ahanbada ching karakpa nungai khiba surungda changkhiba surungdagi mapal thorakhiba kuiraba tungda ahanba mi ubada nungai khiba miyoibagi makhol tabada haraukhiba khunnaduda siramgadawbadagi nanthorakhiba mingselgumna langlaba lok amada taruba iroiduna lakhiba gyan tarakpada ngamlaba uwa haudaba wanglaba singna questionba mapamaduda sahi 10 lenkhiba mayam asi mikup khuding ningsingbada Khambaton karigumbada harawi karigumbada tuchungi. Khambaton angang oiringaida mabobokna numit khudingi wari libikhibana mahakna pebetki wari lai khusangбigi wari danatana Ramayan Mahabharat ki wari phauba mamutana khangi. Ramayan da Ramna sahi 13 bonda chatpada nangkiba awa ana kaya amadi Mahabharata Pandapna sahi 13 bonda chatpada thengnakiba awaba kaya adu sangdamnarurabadi mahaki awaba sidi karisu leitabani haina khandoktuna Khambaton mabungning themjinjai. Sahi 10 rom mafam maduda leibasida Khambaton numit khudingi mafamdugi thokiba wakhal khalli. Ching adu kananaba mahakna nongmagi manungda kayarak hanna hotnai adubu amukta ngamde. Nongalabasu amuk ngamgadaboi ningduna hotnai amuksu ngamde. Karigumbada mahakna turel adugi marinda iroiduna satkhraga ising chaibi oina takhrasira mafamduda mahaksu yaukhrasira haina khalli. Adubu madu soidana siba yai khanbana mahak mafam aduda hingba yaba makai hingkhige haina khanduna leikibani. Karigumba mahakna mahaksu uchekumna masa palamlabadi mafam adudagi paithokiduna mayum yoba ngamlamgadabani haina khalli. Amuksu mahakna miyoibada masa panduna paiba ngamhallamdabagidamak isorbu warawi. Asumna ningamdaba nungaitaba kaya kayada nungbangnana khaluraga mahak mathanta mukhantarai. Ayasibu ngauraba zatla adubu mahak aram khaurangba khangli mayum nungsiba pokli mabubok amadi marup mapijasing nungsiba phauri aduna mahak ngaubamakti ngaudi haiduna mabukning phajinjai. Nongma Khambatonna ayuk anganbada asum koina chatpada mahaki koki kokthakta panglap laptana ugi ura ama thengnei. Sahi 10 chupna mafam aduda leirakpada mahakna ura adu nongmata thengnakhidabani. Mahakna ura adugi paringda asum yengkhatpada ura adu chingthak phauba kakhatkri. Chingthaktagi hauriba u adu mara tarakpa soidana oiramgani haina khalli. Khambaton chongkhatuna ura adu tap paiduna yankri. Adudagi mahakna makhong makhut yanduna asum kakhatli. Ching adugi tangkhai phauba yongna kakhatri adubu mahak masadu pumchok chokthari. Mapambom anidu chokthakibana ura aduda yanba ngamsillaktri. Asum khara kakhatuna Khambaton chingdon yauna ura aduda yanduna kakhatpa ngamgani haiba thajadre. Asum khara kakhatna Khambaton chingdon yauna ura aduda yanduna kakhatpa ngamgani haiba thajaraktre. Mahak yanba ngamlaktaduna soidana makhada tasinduna siragani haiba khankhre. Adubu mahak khara asum sikatuna kakhatpadi lepte. Mahakna karigumba mata chaba mafamda makhongna masabu saugatuna kakhatli. Mahaki kokton maktada chauraba nungjau ama ure. Nungadu yumuk chawi. Chingdondagi hendoktuna lei. Nungadu muktang kakhatpa ngamlabadi mahak maton yauba soidana ngamlagani haina chap yungna ningduna Khambaton mahaki leizaba pangal thaduna ura aduda masabu chingkhatnaba laknei. Karigumbada makhong aduna nung aduda netuna masabu saugatpada makhonggi humang aduna sat nanthokpada mahak chingkhayona taraboi ningi. Koktagi ton phauba swai lawi humangna masa pumba pumchot chotli. Urada yaliba makhut adu humangna pumchot chotli. Kakhatki hotnaba khuding amuk nanthai. Khongkap 4-5 rom mathakta kakhatpa ngamlabadi
ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯍꯤꯞꯇꯨꯅ ꯄꯣꯊꯥꯕ ꯌꯥꯒꯅꯤ ꯈꯟꯗꯨꯅ ꯈꯝꯕꯇꯣꯟ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯀꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯀꯥꯈꯠꯂꯤ꯫ ꯃꯍꯥꯛ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛ ꯅꯨꯡ ꯑꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ꯫ ꯅꯨꯡ ꯑꯗꯨ ꯌꯨꯝꯃꯨꯛ ꯆꯥꯎꯕꯅ ꯃꯍꯥꯛ ꯏꯔꯥꯏ ꯂꯥꯏꯅ ꯐꯝꯕ ꯆꯜꯂꯤ꯫ ꯈꯝꯕꯇꯣꯟꯅ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯦꯛ ꯐꯝꯊꯕꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝꯗꯨꯗ ꯒ꯭ꯌꯥꯟ ꯌꯥꯎꯗꯅ ꯂꯩꯔꯨꯔꯕꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯀꯦ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯆꯣꯛꯊꯕꯅ ꯃꯍꯥꯛ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗꯦ꯫ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯀꯦ ꯍꯣꯠꯅꯩ, ꯊꯥꯡꯒꯠꯄ ꯉꯝꯗꯦ꯫ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯂꯦꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯝꯕꯇꯣꯟ ꯍꯧꯒꯠꯀꯦ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯒꯠꯄꯗꯤ ꯂꯥꯏꯔꯗꯨꯅ ꯃꯄꯥꯝꯕꯣꯝ ꯊꯥꯡꯒꯠꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯃꯁꯥ ꯄꯨꯝꯕ ꯏꯄꯣꯞ ꯄꯣꯞꯇꯨꯅ ꯃꯍꯥꯛ ꯌꯥꯑꯣꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯈꯝꯕꯇꯣꯟ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯨ ꯃꯊꯛꯇ ꯑꯣꯟꯈꯠꯄꯗ ꯆꯤꯡꯊꯛ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯆꯤꯡꯗꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯁꯥ ꯑꯗꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯕꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯤꯡꯗꯣꯟ ꯌꯧꯕ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯟꯕꯇ ꯃꯉꯥꯏ ꯃꯍꯥꯛ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯈꯝꯕꯇꯣꯟ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯌꯩꯁꯤꯜꯂꯛꯄꯅꯤ, ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯁꯥꯒꯠꯂꯛꯄꯅꯤ, ꯃꯍꯥꯛ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯂꯨꯞꯄꯤ꯫ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯁꯤꯒꯗꯧꯔꯦ, ꯑꯗꯨꯕꯨ ꯈꯝꯕꯇꯣꯟ ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ, ꯃꯁꯥ ꯀꯟꯈꯠꯇ꯭ꯔꯤ ꯐꯥꯎꯕ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯆꯥꯗ ꯊꯛꯇꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯟꯈ꯭ꯔꯦ꯫ ꯃꯁꯥ ꯆꯣꯛꯊꯕꯒꯤꯁꯨ ꯃꯊꯛꯇ ꯆꯥꯗ ꯊꯛꯇꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯟꯊꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯂꯦꯡꯕ ꯑꯣꯠꯄ, ꯍꯧꯒꯠꯄ ꯀꯥꯡꯈꯠꯄ ꯈꯔ ꯈꯔ ꯉꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯊꯔꯦ꯫ ꯎꯔꯥ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯆꯤꯡꯗꯣꯟ ꯐꯥꯎꯕ කාꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯎꯔꯛꯇ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯅꯕ ꯍꯣꯠꯅꯕꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯒ ꯆꯞ ꯃꯥꯟꯅꯅ ꯋꯥꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯆꯤꯡꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯑꯍꯤꯡꯗꯨꯃꯇꯪ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯍꯦꯟꯅ ꯀꯟꯈꯠꯂꯒꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯤꯡꯊꯛ ꯌꯧꯅ ꯀꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯗꯨꯅ ꯃꯍꯥꯛ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯝꯕꯇꯣꯟ ꯃꯤꯀꯞ ꯊꯣꯔꯛꯂꯕꯗ ꯃꯁꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯆꯤꯡꯗꯣꯜ ꯌꯧꯅ ꯀꯥꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯔꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯀꯨꯏꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯊꯔꯦ꯫ ꯑꯗꯨꯕꯨ ꯏꯅꯛ ꯅꯛꯅ ꯃꯀꯣꯛꯊꯛꯇ ꯆꯤꯡꯗꯣꯜ ꯑꯗꯨ ꯂꯩꯔꯕꯗ ꯃꯍꯥꯛ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯈꯣꯡꯀꯥꯞ ꯑꯃꯃꯝ ꯀꯥꯈꯠꯂꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯇꯤꯛ ꯃꯍꯥꯛ ꯊꯧꯅꯥ ꯍꯥꯞꯀꯠꯂꯤ꯫ ꯈꯝꯕꯇꯣꯟ ꯋꯥꯔꯦ, ꯆꯣꯛꯊꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯤꯡꯗꯣꯟ ꯌꯧꯔꯦ꯫ ꯎꯔꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯝꯕꯇꯣꯟ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯈ꯭ꯔꯦ꯫ ꯎꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯎꯔꯥ ꯑꯗꯨ ꯌꯦꯡꯕꯗ ꯇꯁꯦꯡꯅꯃꯛ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯔꯥ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯎ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯆꯤꯡꯈꯥꯗꯨ ꯄꯤꯛꯇꯛꯅ ꯎꯕ ꯐꯪꯏ꯫ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯄꯤꯛꯅ ꯄꯤꯛꯅ ꯆꯦꯜꯂꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯅ ꯂꯣꯛꯈꯥꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯣꯏꯅ ꯇꯥꯈꯤꯕꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯎꯏ꯫ ꯈꯝꯕꯇꯣꯟꯅ ꯃꯐꯝꯗꯨ ꯌꯦꯡꯂꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯆꯍꯤ 10 ꯆꯨꯞꯅ ꯂꯩꯔꯛꯂꯕ ꯃꯐꯝꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯃꯤꯠ ꯑꯅꯤꯗ ꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯐꯅ ꯀꯨꯏꯅ ꯃꯍꯥꯛꯅ ꯃꯐꯝ ꯍꯣꯡꯅ ꯍꯣꯡꯅ ꯌꯦꯡꯂꯛꯄꯗ ꯈꯜꯂꯤ, ꯃꯁꯤꯗꯅꯤ ꯑꯩꯅ ꯂꯩꯔꯝꯕꯗꯨ, ꯑꯥꯗꯒꯤ ꯅꯨꯡ ꯑꯁꯤꯗꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨ꯫ ꯅꯨꯡ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯁꯤꯗ ꯆꯦꯟꯊꯗꯨꯅ ꯁꯤꯔꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯋꯥꯏꯈꯨ ꯐꯥꯔꯝꯕ ꯃꯐꯝꯗꯨ ꯑꯁꯤꯗꯅꯤ꯫ ꯑꯩꯅ ꯑꯍꯤꯡ ꯍꯦꯛ ꯍꯦꯛ ꯇꯨꯝꯐꯝꯗꯨ ꯑꯥꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 10 ꯆꯨꯞꯅ ꯂꯩꯔꯛꯄꯗꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯏꯍꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯁꯤꯟꯊꯔꯛꯏ꯫
Matam kuina yenglaba matungda Khambatonna mafam adu chawyeng amuktang yenglamlaga chatlage khalli. Mahakna mafam adu mamit penba makhai amuktang yenglamlaga makhong thangba haurakli. Adubu mahak kadomda chatkadage khangde. Kadomda chatlaga mayum yaugadage su khangde. Mamanglomda khara thaptakna khwaidagi wangba chingdon ama ui. Chingdon duda karaga mahakna chatpa yaba lambi amadi mafam ubra yenge khalladuna mahak chingdon adu tamna chatpa haurakli. Chingdon adu yaubada phana kuina changi. Khambatonna chingdonda leplaga maikei khudingi leiduna yengi. Mamitna hek ukhiba mafam phauba mahak chingi ching ngaktani ukriba. Ching amadagi mathangda ching ama, chingsang amagi mathangda chingsang ama. Khambaton kamdauna mayum yauba ngamgadage khanbagi matik mayum ningsinglai. Mabubok amadi mamanaba kaya mathang ningsinglai. Awaba kaya taruraba matung asida mahak amuk hanna awaba taningdre. Awaba amuk hanna nangdanaba hek ngamba makai hotnarage khanduna mahak mayum yaunaba mahakna oliba maikei aduda chatpa haurakli. Asumna Khambatonna yamna cheksinna awaba amuk hanna nangdanaba hotnaduna lakpana numit kayani haukhre. Mahakna thengnaba uhai wahai chai, thengnaba ising thai, ahing oirabada mata chaba yengduna yari. Nong hek nganbaga chatpa hawi. Asumna chingsang kaya chalakle, chinglon kaya lalakle. Adu phauba tampaki lam amatta uba phangde. Yengki ba maikaida chinglon pareng, chingsang pareng laibadamak ui. Handakti Khambaton yamna cheksilli, khongpham khuding yengna thangi. Khongthang khuding cheksinna thangi, soida ngamdanaba hek ngamba makai hotnai. Asumna chalakpana numit kayani haukhre. Mayum yauningbagi wakhalna mahak pothaba naidana chatli. Nongma ayuk anganbada Khambatonna chingdon amada asum chatli. Khanghaudana arapada nupi ama sampuduna chatpa ui. Matomta matam kuina leirakpana taibang mi amatta uraktaba matam kuirabani. Khanghaudana taibang mi ama chatpa ubada mahak nungaibana haifam khangde. Mahak thuoina khalluba tawdana nupi adugi manakta chensilli. Nupi adu hairit pambi amagi makhongda hairit hektuna leirami. Khambatonna nupi aduda hairei. Ima nahak kadaidagino, mafam asida kaidauribano. Nupi aduna khumi, ibungo imadi chingsang asida laibani. Ima hait hekli se nangsu ama chawse. Khambatonna hait adu lauraga chai. Nupi aduna hanglai, ibungo nahakti mi tadaba chingsang asida kaidauribano. Khambatonna khumi, ima ai sangai theldagini. Chahi kayagi mamangda aina angang oiringaida chingda singchanba lakpadagi lambi lamangna chingsang thungna chatlure. Surungda kaya ama leirure, awaba kaya su tarure. Ngasi aina hingduna leiribasi tasengnamak angakpa amani. Ai nahana siramlagadabani. Ai amuk hanna awaba tadanaba kamdauna yum yauksige haiduna asum chacharibani. Adubu chatliba makai yum yauba leite. Kadomda chatlaga yum yaugadage haibadu khangde. Ima nangna karigumba khanglabadi nachada yum yaunaba lambi amukta takpiyuba. Nupiduna khumlai, nuksida ibungo chahi kaya chupna sa kaina thallaba suklaba chinglak asida awaba kaya thingnaduna leiraklaba ko. Law ima takpige imagi tung ilau. Asi hairaga nupi adu chatpa haukhre. Khambatonsu mahaki matung induna chatli. Asum chatna nupi aduna Khambatonda tai. Tu ibungo yengu adagi chingdolsi ubra. Masidagi khong macha ama chenthariba sina loknung asida turel oina cheli. Turel asi waikhu achau ngakta lei haiduna waikhuro kawido. Masida kanagumbana changrurabadi mahak amuk hingna halakpa ngamdrabani khanguko. Khambatona khumi, ima ai masida waikhu chaduna chahi 10 leirurabani. Adubu laibak phaduna laigi nongdamna ai amuk halakpani ima. Nupiduna hai, is ibungo naraibak phaidako waikhurok asida changluraga hingna halakpa asi nangna tomtani. Masidabu siraktrabadi nang amuk siraroi.
ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯔꯨꯒꯅꯨꯀꯣ ꯏꯕꯨꯡꯉꯣ, ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯆꯤꯡꯗꯣꯟ ꯑꯁꯤ ꯎꯕ꯭ꯔꯥ? ꯃꯁꯤꯗꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯆꯤꯡꯗꯣꯟꯗꯒꯤ ꯍꯨꯠ ꯂꯩꯊꯈꯤꯕꯒ ꯆꯤꯡꯈꯣꯡꯗ ꯁꯨꯔꯨꯡ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯆꯪꯈ꯭ꯔꯕ ꯃꯤ ꯁꯥ ꯁꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ ꯈꯪꯉꯨꯀꯣ ꯑꯉꯥꯡ꯫ ꯈꯝꯕꯇꯣꯟꯅ ꯏꯃꯥ, ꯍꯤꯡꯆꯥꯕꯒꯤ ꯁꯨꯔꯨꯡ ꯑꯗꯨꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯃꯗꯨꯗ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯗꯕꯨ ꯆꯪꯈ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯈꯌꯥꯠꯇ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯃꯥꯡꯉꯩꯗ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯈꯨꯟꯗꯥꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯤꯡꯁꯥꯡ ꯑꯁꯤ ꯃꯤ ꯇꯥꯗ꯭ꯔꯕ ꯎꯃꯪ ꯑꯣꯟꯈ꯭ꯔꯕꯅꯤꯗꯣ꯫ ꯈꯝꯕꯇꯣꯟꯅ ꯏꯃꯥ, ꯑꯩ ꯌꯨꯝꯗꯒꯤ ꯑꯍꯥꯟꯕ ꯊꯣꯔꯛꯄ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨ ꯑꯩ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯨꯏ꯫ ꯑꯩ ꯆꯍꯤ ꯀꯌꯥ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯍꯤꯡꯆꯥꯕꯗꯨꯗꯤ ꯁꯤꯍꯧꯔꯦ ꯏꯃꯥ꯫ ꯑꯩ ꯃꯍꯥꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯎꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯑꯣꯟꯗꯨꯅ ꯌꯦꯡꯕꯗ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯑꯩꯒꯤ ꯈꯣꯡꯀꯥꯞ 30ꯃꯨꯛ ꯁꯥꯡꯏ꯫ ꯃꯊꯕꯥꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡꯗꯨ ꯑꯩꯒꯤ ꯊꯥꯖꯤꯟꯃꯨꯛ ꯋꯥꯡꯏ꯫ ꯑꯃꯝꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯩ ꯉꯥ ꯉꯥꯛꯇ ꯆꯥꯗꯨꯅ ꯍꯤꯡꯂꯛꯏ꯫ ꯍꯤꯡꯆꯥꯕꯒꯤ ꯌꯥꯔꯦꯛꯐꯝ ꯐꯝꯕꯥꯛ ꯑꯗꯨꯗ ꯑꯩ ꯆꯍꯤ ꯀꯌꯥ ꯇꯨꯝꯂꯛꯂꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯀꯝꯗꯧꯅ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯏ? ꯈꯝꯕꯇꯣꯟꯅ ꯏꯃꯥ, ꯑꯩ ꯁꯨꯔꯨꯡꯗꯒꯤ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯄ ꯅꯠꯇꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯝꯕꯤ 1000 ꯍꯦꯟꯅ ꯐꯥꯡꯏ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯃꯗ ꯃꯄꯥꯜꯗꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯥꯎꯔꯛꯏ꯫ ꯎꯆꯤ ꯃꯈꯨꯜ ꯑꯃꯨꯛ ꯆꯥꯎꯕ ꯍꯣꯕ ꯑꯃ ꯊꯦꯡꯅꯩ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯆꯪꯅ ꯃꯗꯨꯗ ꯊꯣꯔꯛꯅꯕ ꯍꯣꯠꯄꯗ ꯏꯈꯨꯠ ꯑꯁꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯩꯅ ꯆꯥꯅꯅꯕ ꯊꯤꯕ ꯆꯠꯄꯗ ꯂꯝꯃꯥꯡꯅꯗꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯝꯍꯨꯏ ꯃꯀꯣꯛ ꯃꯨꯛꯇꯪ ꯂꯥꯎꯕ ꯑꯍꯣꯕ ꯑꯃ ꯊꯦꯡꯅꯩ꯫ ꯑꯩ ꯃꯗꯨꯗ ꯋꯥꯅ ꯂꯤꯊꯣꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠ ꯇꯥꯔꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯆꯤꯡꯗ ꯆꯠꯄꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ, ꯂꯝꯃꯥꯡꯅꯒꯟꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯂꯛꯀꯤ ꯁꯥ ꯀꯩ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯅ ꯆꯠꯄꯅꯤ꯫ ꯃꯈꯣꯏꯒ ꯊꯦꯡꯅꯔꯕꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯣ꯫ ꯑꯗꯨꯅ ꯑꯍꯤꯡꯁꯤꯃ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯁꯣꯏꯗꯅ ꯅꯌꯨꯝ ꯌꯧꯔꯒꯅꯤ꯫ ꯁꯦ, ꯆꯥꯛ ꯂꯥꯝꯂꯔꯤꯒꯅꯤ, ꯍꯩꯔꯤꯠ ꯑꯁꯤ ꯈꯔ ꯆꯥꯁꯤꯜꯂꯨ, ꯑꯗꯨꯒ ꯄꯣꯊꯥꯔꯣ꯫ ꯈꯝꯕꯇꯣꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯕ ꯍꯩꯔꯤꯠ ꯑꯗꯨ ꯈꯔ ꯆꯥꯁꯤꯜꯂꯦ, ꯑꯗꯨꯒ ꯄꯣꯊꯥꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯋꯥꯕ ꯆꯣꯛꯊꯕ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯍꯔꯥꯎꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯇꯌꯥꯡ ꯇꯁꯣꯏ꯫ ꯃꯇꯝ ꯀꯨꯏꯅ ꯃꯤꯑꯣꯏꯕ ꯑꯃꯠꯇꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯊꯧꯖꯥꯜ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕꯗ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯌꯨꯝ ꯌꯧꯔꯅꯤ, ꯃꯕꯨꯕꯣꯛ ꯎꯅꯔꯒꯅꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯃꯟꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯃꯃꯤꯠ ꯀꯛꯂꯥ ꯑꯃ ꯎꯏꯁꯤꯟꯕ ꯌꯥꯈꯤꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯏ꯫ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯋꯥꯗꯨꯅ ꯄꯣꯊꯥꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯀꯌꯥꯗ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯦ꯫ ꯃꯇꯝꯗꯨ ꯈꯝꯕꯇꯣꯟ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯈꯝꯕꯇꯣꯟꯗꯨ ꯃꯪ ꯑꯃ ꯃꯪꯏ꯫ ꯃꯃꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯊꯝꯕꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯃ ꯁꯦꯠ, ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯏꯅꯐꯤ ꯑꯉꯧꯕ ꯑꯃ ꯏꯟꯗꯨꯅ ꯂꯩꯆꯤꯟ ꯃꯔꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯈꯝꯕꯇꯣꯟ, ꯏꯆꯥꯕꯨ ꯑꯩꯅ ꯇꯥꯏꯕꯪ ꯃꯪꯐꯥꯎꯍꯜꯂꯝꯕ ꯃꯤꯀꯨꯞꯇ ꯏꯃꯥꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯊꯥꯗꯣꯛꯂꯝꯕꯅ ꯏꯃꯥꯅ ꯅꯪꯕꯨ ꯈꯣꯝꯂꯥꯡ ꯃꯔꯤꯛ ꯑꯃꯠꯇꯁꯨ ꯏꯜꯂꯝꯕ ꯅꯪꯗꯦ꯫ ꯂꯥꯎ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯑꯁꯦ ꯏꯃꯥ ꯄꯦꯟꯅ ꯑꯃꯨꯛꯇ ꯏꯟꯒꯦ ꯏꯆꯥꯗ꯫ ꯈꯝꯕꯇꯣꯟꯅ ꯃꯃꯥꯗꯒꯤ ꯈꯣꯝꯂꯥꯡ ꯈꯥꯕꯣꯝ ꯊꯟꯅ ꯊꯛꯆꯩ꯫ ꯈꯣꯝꯂꯥꯡ ꯏꯟꯕ ꯂꯣꯏꯔꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯒꯤ ꯑꯋꯥꯕ ꯇꯥꯗꯅꯕꯒꯤꯗꯃꯛ ꯏꯃꯥꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯅꯥꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯕꯨ ꯋꯥꯕꯗꯒꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯃꯥꯅ ꯀꯟꯕꯤꯔꯤꯕꯅꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯃꯥꯒꯤ ꯑꯃꯤꯇ꯭ꯔ ꯐꯪꯂꯕ ꯃꯆꯥꯅ ꯂꯦꯝꯅ ꯃꯥꯡꯕ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ, ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯒꯅꯨ꯫ ꯇꯨ, ꯑꯥꯗꯒꯤ ꯆꯤꯡꯗꯣꯟ ꯑꯁꯤ ꯀꯥꯈꯠꯂꯒ ꯍꯦꯛ ꯀꯨꯝꯊꯕꯗ ꯌꯨꯝ ꯌꯧꯔꯒꯅꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯨꯝ ꯌꯧꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯥꯟꯕꯤ ꯈꯝꯕꯇꯣꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ꯫ ꯀꯣꯏꯌꯦꯡ ꯌꯦꯡꯏ, ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯃꯪꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ
Mamani haina utpiramba saktam adu koina yengjai adubu leiramdre. Khambaton mamangni haiba khanglakli. Hanagi sampubi nupi adusu leiramdre. Khambaton khanghaudana mamittagi mapi chadum sintharai. Pokpadagi ima masak khanglaktabani. Mamani haiduna mahaki mamangda thengkhang utliba saktam adubu mahakna laksinduna khurumjai. Panduna leiba kanadre khalladuna mahakna mamangda mamana takpiramba lambel aduda chatpa haurakli. Anauba asa amaga loinana chingdol adu tamna kakhatli. Mamangda ukiba mamagi saktam adu ningsing asum kakhatpada awaba khanghaude. Chingdol adu yauri matonda leplaga mahakna yengkhibada tampaki lamdam uri. Sahi kaya marumasi chingsang pareng ngakta uduna laklaba Khambatoni. Ihan hanba oina kuina tungda tampak uba phangbada kayagi matik nungairigaba. Tasengnamak Khambaton haifam khangdaba makai nungaiba poi. Tampak ubada mayum yaubaga chap manana khanjai. Sahi 18 gi matungda mabubok unaba phanglani amadi marup mapangsing amuk hanna tinaba phanglagani khanbada Khambaton haraubana pandom lomkhre. Asum leptana yenglambadagi mahak mayum yauningbana mabukning lakhatkiduna chena kumtharai. Loiroi haithakiduna sangai thelamadi naknaba khunsing taseng na uba phangle. Mahakna ngaihak leptuna amuk yengjai. Hanagi lambi adumak lei. Hanagi turel adumak cheli. Mamitta nungaibagi pirang sintharai. Sahi 18 gi mamangda mahakna kakiba lambi adumaktada Khambaton kumtharakli. Asum kumtharakpana chingkhong yaure. Khun yaure. Khungi mayada chatliba lambi aduda mahak asum lai. Mahaki segaiba fizol kuina kaklaktraba sam koi amadi khujil adu ubada khungi angang kayana magi matung koing inai. Khungi hui mayamna tana dana khongi. Asum lakpana Khambaton konthong yaurakli. Mahakna lep laga yengi mabubok ude. Inkhol adu napina pungkup kupsankre. Nakal nama kintharaba nongkhang chairaba humdang ngakta ngairaba yum adugi mathakta sebot mairin amadi uri wari kayana pungkup kupsinkre. Yum aduda matam kuina mi amata lainadre haiba mahak khangli. Khambaton mamit kuptaba makai yenglaga mapi chadum sintharami. Heirang Leirang na pujarakpa Phungga Wari Thouna Faba